Praise the Lord. Nusizerba ichili nausing ichili mapabung sing mayam then laishram nikai kumizeri mayam numidang asida ngayakang live laksabani Holy Bible pazaram mani amasung ngayakki mamangda Manipur dagi oza amaga ima amaga nasu phone tawbirame magi machanupa masanupagi damakta masanupa si mayam mangunda ꯑꯩꯈꯣꯏꯒꯤ ꯑꯌꯦꯠꯄ ꯑꯃ ꯂꯩꯕ ꯑꯗꯨꯒꯤ ꯃꯔꯝꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯁꯨꯡ ꯏꯄꯥꯒꯤ ꯅꯤꯡꯅꯁꯪꯗ ꯆꯪꯖꯗꯨꯅ ꯑꯩꯒ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯄꯨꯜꯂꯒ ꯑꯉꯥꯡ ꯑꯗꯨꯒꯤꯗꯃꯛꯇ ꯃꯇꯝ ꯃꯃꯥꯡꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯔꯝꯕꯅꯤ ꯃꯌꯥꯝ ꯑꯃꯁꯨꯡ ꯍꯣꯂꯤ ꯕꯥꯏꯕꯜꯗ ꯍꯥꯏꯅ ꯕꯥꯏꯕꯜꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯃꯌꯥꯝꯗꯁꯨ ꯇꯥꯍꯟꯖꯅꯤꯡꯕꯒꯤ ꯃꯔꯝ ꯂꯥꯏꯐꯁꯦ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯃꯌꯥꯝ ꯑꯩ ꯊꯥꯖꯔꯛꯄꯅꯤ ꯃꯌꯥꯝ ꯑꯩꯅ ꯉꯥꯡꯖꯔꯤꯕꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕ ꯐꯪꯕꯤꯕ꯭ꯔꯥ? ꯆꯥꯛ ꯆꯥꯔꯕꯣ ꯏꯕꯨꯡ ꯍꯥꯏꯗꯨꯅ ꯀꯃꯦꯟ ꯑꯃ ꯂꯥꯛꯑꯦ. ꯆꯥꯛ ꯆꯥꯗꯨ ꯈꯣꯡꯊꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯇꯥ ꯁꯪꯉꯝꯕꯝ ꯆꯥꯛꯁꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯅꯨꯡꯗꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯅꯔꯁꯦ ꯋꯥꯠꯂꯤ. ꯂꯩꯇ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯍꯣꯏ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯆꯪꯕꯤꯔꯒꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯣ. ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯁꯤ. ꯃꯌꯥꯝ ꯍꯥꯃꯦꯡ ꯌꯥꯎꯒꯤ ꯋꯥꯌꯦꯟꯕ ꯍꯥꯏꯅ ꯕꯥꯏꯕꯜꯗ ꯃꯦꯊ꯭ꯌꯨꯒꯤ ꯄꯟꯗꯨꯞ 15ꯒꯤ ꯄꯗ 38ꯗꯒꯤ ꯍꯧꯅ ꯑꯩ ꯄꯥꯖꯔꯝꯕꯅꯤ. ꯑꯗꯨꯒꯤ ꯀꯃꯦꯟꯁꯦ ꯄꯥꯊꯣꯛꯆꯔꯛꯀꯦ. ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯁꯤ. ꯉꯁꯤ ꯗꯤꯁꯦꯝꯕꯔ ꯊꯥꯒꯤ ꯑꯍꯥꯟꯕ ꯗꯦꯠꯅꯤꯀꯣ ꯃꯌꯥꯝ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯣꯛꯄꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯒꯤ ꯑꯍꯥꯟꯕ ꯇꯥꯡꯅꯤ. ꯑꯩꯁꯨ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ. ꯊꯥꯒꯠꯆꯔꯤ. ꯑꯩꯈꯣꯏꯒꯤ ꯂꯇꯥ ꯁꯪꯒꯝꯕꯝ ꯀꯣ ꯏꯆꯦ ꯍꯥꯏꯒꯗꯕ꯭ꯔꯥ ꯏꯆꯟ ꯍꯥꯏꯒꯗꯕ꯭ꯔꯥ ꯃꯔꯨꯞ ꯍꯥꯏꯒꯗꯧꯕ꯭ꯔꯥ ꯌꯥꯝ ꯊꯥꯒꯠꯆꯔꯤ. ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯍꯥꯏꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯁꯤꯖꯩ. ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯦ ꯃꯌꯥꯝ ꯑꯁꯥꯝꯗ ꯂꯩꯖꯔꯒꯁꯨ ꯇꯁꯦꯡꯅ ꯌꯥꯝ ꯅꯨꯡꯁꯤ. ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯄꯨꯝꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯁꯦ ꯃꯅꯤꯄꯨꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ. ꯌꯥꯝ ꯅꯨꯡꯁꯤꯖꯩ. ꯑꯃꯁꯨꯡ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯟꯕꯤꯕꯒꯤ ꯃꯄꯨꯕꯨ ꯊꯥꯖꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯂꯩꯔꯒꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯇꯕꯨ ꯂꯩꯔꯒꯁꯨ ꯃꯅꯤꯄꯨꯔꯗꯕꯨ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯔꯤ ꯌꯥꯝ ꯅꯛꯁꯟꯕ ꯃꯔꯤ ꯑꯃꯁꯨ ꯑꯣꯏꯍꯟꯕꯤꯔꯦ. ꯊꯥꯒꯠꯆꯔꯤ. ꯁꯤꯁꯇꯔ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ. ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯈꯦꯂꯦꯟ ꯊꯣꯛꯆꯣꯝ ꯍꯥꯂꯦꯂꯨꯌꯥ ꯍꯥꯂꯦꯂꯨꯌꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ. ꯊꯥꯒꯠꯆꯔꯤ. ꯑꯣꯖꯥ ꯈꯦꯂꯦꯟ ꯊꯣꯛꯆꯣꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯀꯃꯦꯟꯅ ꯀꯪꯂꯩꯄꯥꯛ 9299 ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ. ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ. ꯅꯨꯃꯤꯗꯥꯡꯁꯤ ꯉꯥꯏꯍꯥꯛꯇꯪ ꯂꯥꯏꯚ ꯊꯥꯖꯔꯛꯄꯅꯤ. ꯕꯥꯏꯕꯜꯁꯦ ꯄꯥꯖꯔꯝꯕꯅꯤ ꯑꯃꯁꯨꯡ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯖꯥ ꯑꯃꯒ ꯏꯃꯥ ꯑꯃꯒꯅ ꯃꯥꯒꯤ ꯃꯆꯥꯒꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅꯀꯣ ꯀꯃꯦꯟ ꯇꯧꯔꯛꯄꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤ ꯏꯆꯥꯁꯤꯡꯅ ꯏꯄꯥꯒꯤ ꯁꯪꯂꯦꯟꯗ ꯆꯪꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯈ꯭ꯔꯦ. ꯁꯣꯏꯗꯅ ꯐꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ. ꯆꯤꯊꯨꯡ ꯁꯣꯂꯣꯃꯤ ꯇꯥꯡꯈꯨꯜ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ. ꯊꯥꯒꯠꯆꯔꯤ. ꯊꯥꯒꯠꯆꯔꯤ ꯆꯤꯊꯨꯡ ꯁꯣꯂꯣꯃꯤ. ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯁꯤꯁꯇꯔ ꯍꯥꯏꯒꯗ꯭ꯔꯥ ꯃꯃꯥꯡꯗꯒꯤ ꯏꯄꯥꯒꯤ ꯊꯧꯒꯜ ꯇꯧꯖꯔꯛꯄꯗꯒꯤ ꯍꯧꯅ ꯌꯥꯎꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯁꯤꯕꯤ ꯀꯩꯅꯣꯅꯤ ꯀꯣ ꯁꯤꯁꯇꯔꯅꯤ. ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔꯕꯨ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ. ꯑꯗꯨꯒ ꯀꯪꯂꯩꯄꯥꯛ 9299 ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ. ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯏꯁꯣꯔꯅ ꯅꯨꯡꯉꯥꯏꯅ ꯍꯥꯏꯕ ꯇꯥꯏꯀꯣ ꯏꯪꯊꯅ ꯊꯝꯕꯤꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯖꯒꯦ. ꯑꯗꯨꯒ
ꯃꯅꯤꯡꯉꯥꯟꯕ ꯕꯤꯗꯥꯜ ꯑꯥꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯃꯅꯤꯡꯉꯥꯟꯕ ꯕꯤꯗꯥꯜ ꯑꯣꯖꯥꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟ ꯆꯟꯆꯟ ꯃꯉꯥꯡ ꯆꯟꯆꯟ ꯃꯉꯥꯡ ꯍꯥꯏ ꯍꯥꯏꯗꯨꯅ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯆꯟꯆꯟ ꯃꯉꯥꯡꯅ ꯑꯣꯖꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤ ꯅꯨꯡꯉꯥꯏꯖꯔꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯖꯥꯜꯅ ꯑꯋꯥꯕ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯕ ꯃꯇꯝꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯄꯥꯡꯕꯤꯕꯗꯨꯒꯤ ꯃꯄꯥꯜꯅ ꯑꯋꯥꯕꯗꯒꯤ ꯉꯝꯗꯨꯅ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯉꯝꯗꯨꯅ ꯊꯝꯕꯤꯔꯤ ꯍꯥꯏꯕꯁꯦ ꯐꯣꯡꯗꯣꯛꯆꯒꯦ ꯃꯌꯥꯝ ꯑꯩ ꯍꯣꯂꯤ ꯕꯥꯏꯕꯜꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯈꯛꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯋꯥꯔꯤ ꯑꯗꯣꯝꯒꯤ ꯍꯪꯅꯤꯡꯕ ꯅꯠꯇ꯭ꯔꯒꯁꯨ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯐꯣꯡꯗꯣꯛꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯔꯣ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯦꯊ꯭ꯌꯨꯒꯤ ꯃꯌꯥꯝ ꯄꯟꯗꯨꯞ 25ꯒꯤ ꯄꯗ 38ꯗꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯀꯣ ꯃꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯁꯦꯡꯕ ꯁ꯭ꯋꯔꯒꯗꯨꯠ ꯄꯨꯝꯅꯃꯛꯀ ꯂꯣꯏꯅꯅ ꯃꯁꯥꯒꯤ ꯃꯇꯤꯛ ꯃꯉꯥꯟꯒ ꯂꯥꯛꯄꯗ ꯃꯍꯥꯛꯅ ꯃꯇꯤꯛ ꯃꯉꯥꯟꯒꯤ ꯐꯝꯕꯥꯟꯗ ꯐꯝꯒꯅꯤ ꯑꯗꯨꯒ ꯖꯥꯇꯤ ꯄꯨꯝꯅꯃꯛꯄꯨ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯄꯨꯟꯍꯟꯒꯅꯤ ꯑꯗꯨꯒ ꯌꯥꯎꯁꯦꯟꯕꯅ ꯃꯍꯥꯛꯀꯤ ꯌꯥꯎꯁꯤꯡꯕꯨ ꯍꯥꯃꯦꯡꯒꯤ ꯃꯔꯛꯇꯒꯤ ꯈꯟꯗꯣꯛꯄꯒꯨꯝ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯑꯃꯅ ꯑꯃꯗꯒꯤ ꯈꯥꯏꯗꯣꯛꯀꯅꯤ ꯃꯍꯥꯛꯅ ꯌꯥꯎꯁꯤꯡꯕꯨ ꯌꯦꯠꯂꯣꯝꯗ ꯑꯗꯨꯒ ꯍꯥꯃꯦꯡꯁꯤꯡꯕꯨꯅ ꯑꯣꯏꯔꯣꯝꯗ ꯊꯝꯒꯅꯤ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯦꯠꯂꯣꯝꯗ ꯂꯩꯕ ꯃꯈꯣꯏꯗ ꯍꯥꯏꯒꯅꯤ ꯂꯥꯛꯎ ꯑꯩꯒꯤ ꯏꯄꯥꯒꯤ ꯕꯣꯔ ꯐꯪꯕꯁꯥ ꯇꯥꯏꯕꯪꯄꯥꯟ ꯍꯧꯕꯗꯒꯤ ꯅꯈꯣꯏꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨ ꯐꯪꯖꯔꯣ ꯃꯔꯝꯗꯤ ꯃꯌꯥꯝ ꯁꯤꯒꯤ ꯃꯈꯥꯗ ꯄꯥꯊꯣꯛꯆꯔꯛꯀꯗꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯌꯨꯀꯣ ꯃꯔꯝꯗꯤ ꯑꯩꯅ ꯂꯥꯝꯂꯕꯗ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯑꯩꯅ ꯈꯧꯔꯥꯡꯂꯕꯗ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯊꯛꯅꯕ ꯄꯤꯔꯝꯃꯤ ꯑꯩꯅ ꯂꯝꯂꯥꯟꯕ ꯑꯣꯏꯔꯤꯉꯩꯗ ꯅꯈꯣꯏꯅ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯝꯃꯤ ꯐꯤ ꯂꯩꯇ꯭ꯔꯕꯗ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯐꯤ ꯄꯤꯕꯤꯔꯝꯃꯤ ꯑꯩꯅ ꯅꯥꯔꯕꯗ ꯅꯈꯣꯏꯅ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ ꯑꯩꯅ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯕꯗ ꯅꯈꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯙꯔꯃ ꯆꯦꯟꯕ ꯃꯤꯁꯤꯡꯅ ꯃꯉꯣꯟꯗ ꯈꯨꯝꯂꯛꯏ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯂꯥꯝꯕ ꯎꯗꯨꯅ ꯅꯉꯣꯟꯗ ꯄꯤꯖꯈꯤꯕꯒꯦ ꯅꯠꯇ꯭ꯔꯒ ꯈꯧꯔꯥꯡꯕ ꯎꯗꯨꯅ ꯅꯉꯣꯟꯗ ꯄꯤꯊꯛꯈꯤꯕꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯂꯝꯂꯥꯟꯕ ꯑꯣꯏꯔꯝꯕ ꯎꯗꯨꯅ ꯅꯍꯥꯛꯄꯨ ꯂꯧꯁꯤꯟꯈꯤꯕꯒꯦ ꯅꯠꯇ꯭ꯔꯒ ꯐꯤ ꯂꯩꯇꯕ ꯎꯗꯨꯅ ꯅꯉꯣꯟꯗ ꯐꯤ ꯄꯤꯈꯤꯕꯒꯦ ꯅꯍꯥꯛꯅ ꯅꯥꯗꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯕ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯇꯝꯗ ꯎꯗꯨꯅ ꯅꯍꯥꯛꯀꯤ ꯅꯥꯛꯇ ꯂꯥꯛꯈꯤꯕꯒꯦ ꯃꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯈꯤ ꯑꯩꯅ ꯅꯈꯣꯏꯗ ꯇꯁꯦꯡꯅ ꯍꯥꯏꯔꯤ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯕ ꯑꯃꯗ ꯇꯧꯈꯤꯕ ꯑꯗꯨ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕꯅꯤ ꯑꯦꯃꯦꯟ ꯑꯁꯨꯝꯅ ꯑꯣꯏꯔꯁꯅꯨ ꯍꯣꯂꯤ ꯕꯥꯏꯕꯜ ꯃꯌꯥꯝ ꯑꯆꯨꯝꯕ ꯂꯧꯁꯤꯡ ꯇꯥꯛꯄꯤꯕ ꯏꯪꯊꯕ ꯄꯤꯕꯤꯕ ꯋꯥꯍꯪ ꯄꯨꯝꯅꯃꯛꯀꯤ ꯄꯥꯎꯈꯨꯝ ꯌꯥꯎꯕ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯑꯕ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯄꯨꯝꯅꯃꯛ ꯇꯥꯛꯄꯤꯕ ꯃꯤ ꯈꯠꯅꯧ ꯍꯥꯏꯕ ꯋꯥꯍꯩ ꯑꯃꯠꯇ ꯌꯥꯎꯗꯕ ꯂꯃꯟ ꯈꯨꯝꯒꯅꯨ ꯌꯦꯛꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧ ꯃꯌꯥꯝ ꯌꯨꯝꯂꯣꯟꯅꯔꯤꯕꯁꯤꯡꯕꯨ ꯅꯁꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯌꯨ ꯅꯨꯡꯁꯤꯕꯒꯤ ꯂꯥꯏꯔꯤꯛꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯤ ꯈꯠꯅꯔꯦ ꯂꯥꯟ ꯁꯣꯛꯅꯔꯦ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯌꯥꯝ ꯑꯃꯠꯇ ꯇꯧꯔꯝꯗꯦ ꯌꯨꯝ ꯕꯤꯜꯗꯤꯡ ꯁꯥꯔꯝꯗꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅꯤ ꯇꯧꯕ ꯉꯝꯗꯕ ꯂꯩꯕ꯭ꯔꯥ ꯀꯩꯁꯨ ꯇꯧꯔꯝꯗꯦ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯝꯃꯤ ꯑꯅꯥꯕ ꯐꯍꯜꯂꯝꯃꯤ ꯑꯁꯤꯕ ꯍꯤꯡꯒꯠꯍꯜꯂꯝꯃꯤ ꯚꯨꯠ ꯆꯪꯕ ꯃꯤ ꯇꯥꯟꯊꯣꯛꯄꯤꯔꯝꯃꯤ ꯁꯔꯒ ꯂꯩꯕꯥꯛꯀꯤ ꯑꯆꯨꯝꯕ ꯋꯥꯍꯩ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯔꯝ ꯑꯁꯤꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯂꯝꯕꯤꯗ ꯂꯥꯛꯆꯕꯁꯦ ꯃꯤꯁꯦ ꯃꯊꯟꯇ ꯃꯉꯣꯟꯗ ꯑꯍꯣꯡꯕ ꯂꯥꯛꯑꯦ ꯃꯌꯥꯝ ꯑꯍꯣꯡꯕ ꯃꯃꯥꯡꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯅ ꯇꯧꯔꯝꯕꯁꯤꯡ ꯑꯗꯣ ꯇꯧꯅꯤꯡꯉꯛꯇꯕ ꯍꯩꯅꯔꯛꯇꯕ ꯑꯃ ꯂꯥꯛꯑꯦ ꯁꯤꯅꯤ ꯃꯌꯥꯝ ꯇꯥꯕꯤꯈ꯭ꯔꯕ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯗꯦꯕꯦꯟ ꯍꯨꯏꯗ꯭ꯔꯣꯝ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯍꯥꯂꯦꯂꯨꯌꯥ ꯃꯦ ꯒꯣꯗ ꯕ꯭ꯂꯦꯁ ꯑꯣꯜ ꯌꯣꯔ ꯐꯦꯃꯤꯂꯤ ꯑꯣꯜ ꯗ ꯇꯥꯏꯝ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯃꯜ ꯌꯥꯝꯂꯕ ꯀꯃꯦꯟꯒꯤꯗꯃꯛꯇ ꯑꯣꯖꯥꯒꯤꯁꯨ ꯑꯣꯖꯥꯒꯤ ꯃꯊꯛꯇ ꯑꯣꯖꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯊꯛꯇꯁꯨ ꯀꯟꯕꯤꯕꯒꯤ ꯃꯄꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯦꯟꯅ ꯍꯦꯟꯅ ꯂꯣꯏꯅꯕꯤꯕ
ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯖꯥꯜ ꯃꯔꯥꯡ ꯀꯥꯏꯅ ꯍꯩꯊꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯣꯖꯥ. ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯃꯤꯅꯥꯛꯁꯤ ꯇ꯭ꯔꯤꯃꯌꯨꯝ ꯍꯥꯏꯕꯀꯣ, ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ. ꯊꯥꯒꯠꯆꯔꯤ, ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯁꯤꯁꯇꯔ ꯃꯤꯅꯥꯛꯁꯤ ꯇ꯭ꯔꯤꯃꯌꯨꯝ. ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯕ꯭ꯂꯣꯛ ZPDK ꯑꯣꯖꯥ, ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯔꯤ. ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤꯗꯃꯛ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯌꯨ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯑꯦꯛꯖꯥꯝ ꯂꯩ. ꯑꯦꯛꯖꯥꯝꯗ ꯐꯖꯅ ꯄꯥꯁ ꯇꯧꯕꯒꯤꯗꯃꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤ. ꯊꯥꯒꯠꯆꯔꯤ, ꯏꯁꯣꯔꯅ ꯑꯗꯣꯝꯒꯤ ꯏꯆꯥꯒꯤ ꯑꯦꯛꯖꯥꯝ ꯑꯗꯨꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯂꯣꯏꯅꯕꯤꯗꯨꯅ ꯍꯦꯟꯅ ꯃꯍꯥꯛꯅ ꯐꯥꯖꯕ, ꯃꯍꯥꯛꯅ ꯏꯔꯝꯕ ꯃꯇꯝꯗ ꯆꯨꯝꯅ ꯑꯦꯛꯖꯥꯝ ꯊꯥꯔꯝꯕ ꯂꯧꯁꯤꯡ ꯍꯦꯟꯅ ꯄꯤꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯦ. ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯃꯌꯥꯝ ꯀꯩ ꯍꯥꯏꯕ ꯏꯟꯔꯦꯕ ꯍꯥꯏꯕꯅꯤꯀꯣ. ꯏꯟꯔꯦꯕ ꯊꯣꯛꯆꯣꯝ ꯍꯥꯏꯕꯀꯣ. ꯊꯣꯛꯆꯣꯝ ꯏꯟꯔꯦꯕ ꯆꯅꯨ. ꯑꯃꯦꯟ. ꯂꯥꯏꯐꯁꯦ ꯉꯁꯤꯈꯛ ꯌꯥꯎꯕ ꯐꯪꯖꯔꯦ ꯑꯣꯖꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯤ. ꯊꯥꯒꯠꯆꯔꯤ ꯏꯟꯔꯦꯕ ꯆꯅꯨ ꯁꯤꯁꯇꯔ. ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯦꯟꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ. ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯅ, ꯑꯆꯨꯝꯕꯅ, ꯐꯠꯇꯕ ꯄꯨꯝꯅꯃꯛꯇꯒꯤ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ. ꯂꯥꯏꯚ ꯑꯁꯤꯗ ꯌꯦꯡꯕꯤꯔꯤꯕ, ꯀꯃꯦꯟ ꯇꯧꯕꯤꯔꯤꯕ, ꯂꯣꯏꯅꯅ ꯃꯇꯨꯡꯗ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯨ ꯏꯁꯣꯔꯗ ꯍꯥꯏꯖꯔꯤ. ꯃꯌꯥꯝ ꯗꯤꯁꯦꯝꯕꯔꯒꯤ ꯊꯥꯁꯦ ꯌꯥꯝꯅ ꯊꯥ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤ, ꯌꯥꯝ ꯑꯊꯣꯏꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯒ ꯗꯤꯁꯦꯝꯕꯔꯒꯤ ꯊꯥꯁꯦ ꯍꯦꯛ ꯆꯪꯉꯛꯄꯗ ꯊꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯅꯧꯊꯕꯒꯨꯝꯕ ꯑꯃ ꯐꯥꯎꯕꯅꯤꯀꯣ. ꯃꯔꯝꯗꯤ ꯈ꯭ꯋꯥꯏ ꯌꯥꯝ ꯏꯪꯕ ꯃꯇꯝꯁꯨ ꯑꯣꯏꯁꯜꯂꯛꯄ ꯃꯌꯥꯝꯀꯣ. ꯑꯗꯩꯗꯤ ꯆꯥꯔꯨꯕꯗꯁꯨ ꯑꯗꯨꯝ ꯍꯥꯎꯕ, ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡꯁꯨ ꯌꯥꯝ ꯐꯖꯅ ꯊꯣꯛꯂꯛꯄ, ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯣꯛꯄꯤꯈꯤꯕ ꯃꯌꯥꯝ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯍꯟꯗꯛꯀꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯊꯥꯅ ꯂꯥꯛꯄꯁꯤꯗ ꯑꯗꯣꯝꯒꯤ ꯑꯋꯥ ꯑꯅꯥ ꯂꯥꯡꯇꯛꯅꯕ ꯄꯨꯝꯅꯃꯛ ꯀꯣꯛꯆꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯅꯤꯖꯔꯤ. ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯇꯦꯆꯥ ꯄꯤꯟꯀꯣ ꯍꯥꯏꯕꯀꯣ, ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯒꯤ ꯏꯃꯦꯖ ꯊꯥꯕꯤꯔꯛꯏ. ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯗꯔ. ꯑꯗꯨꯒ ꯃꯊꯪꯒꯤꯁꯦ ꯂꯇꯥ ꯑꯁꯥꯡꯕꯝ ꯀꯣ. ꯏꯕꯨꯡ ꯃꯦꯊ꯭ꯌꯨ ꯀꯗꯥꯏꯗꯒꯤ ꯀꯌꯥ ꯐꯥꯎ ꯄꯥꯕꯅꯣ? ꯍꯣꯏ ꯍꯥꯏꯖꯔꯛꯀꯦ. ꯑꯩꯅ ꯍꯧꯖꯤꯛꯇ ꯄꯥꯊꯣꯛꯆꯈꯤꯕꯗꯨ ꯃꯦꯊ꯭ꯌꯨꯒꯤ ꯄꯟꯗꯨꯞ 15ꯒꯤ ꯄꯗ 38ꯗꯒꯤ ꯍꯧꯔꯒ ꯄꯗ 90 ꯐꯥꯎꯕꯅꯤ. ꯃꯦꯊ꯭ꯌꯨ ꯄꯟꯗꯨꯞ 15ꯒꯤ ꯄꯗ 38ꯗꯒꯤ ꯍꯧꯔꯒ 90 ꯐꯥꯎꯕꯅꯤ. ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯆꯕ ꯄꯨꯟꯁꯤꯁꯦ, ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯍꯥꯟꯕꯗꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯔꯝꯕꯅꯤ ꯃꯍꯥꯛꯁꯦ ꯂꯥꯏꯠ ꯑꯣꯐ ꯗ ꯋꯥꯔꯜꯅꯤ. ꯍꯧꯖꯤꯛ ꯖꯤꯁꯨꯅ ꯁꯔꯒꯗ ꯀꯥꯔꯒ ꯄꯥꯡꯕꯤꯕꯒꯤ ꯊꯋꯥꯏ ꯊꯥꯕꯤꯔꯒ ꯑꯗꯣꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯔꯤꯕ ꯑꯗꯣꯝꯗꯅꯤ ꯍꯥꯏꯕꯤꯔꯤꯕꯁꯦ. ꯌꯨ ꯑꯥꯔ ꯗ ꯂꯥꯏꯠ ꯑꯣꯐ ꯗ ꯋꯥꯔꯜ. ꯑꯗꯣꯝ ꯑꯁꯦ, ꯅꯍꯥꯛ ꯑꯁꯦ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯉꯥꯜꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯕꯅꯤ. ꯑꯗꯣ ꯃꯉꯥꯜ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯃꯉꯥꯜꯁꯦ ꯂꯣꯠꯄ ꯌꯥꯗꯦ ꯃꯌꯥꯝ. ꯆꯤꯡꯊꯛꯇ ꯂꯩꯕ ꯁꯍꯔ ꯂꯣꯠꯄ ꯌꯥꯗꯦ. ꯑꯗꯨꯅ ꯑꯗꯣꯝꯗꯒꯤ ꯑꯩꯈꯣꯏꯗꯒꯤ ꯃꯉꯥꯜ ꯑꯁꯤ ꯊꯣꯛꯀꯗꯧꯕꯅꯤ. ꯍꯥꯏꯔꯤꯕ ꯃꯉꯥꯜ ꯑꯁꯤꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯝꯗꯨꯅ ꯋꯥꯗꯨꯅ ꯂꯩꯕ ꯀꯅꯥꯒꯨꯝꯕꯗ ꯁꯣꯏꯗꯅ ꯉꯥꯜꯍꯟꯒꯅꯤ, ꯃꯉꯥꯜ ꯄꯤꯔꯛꯀꯅꯤ ꯃꯌꯥꯝ. ꯃꯉꯥꯜ ꯑꯣꯏꯒꯗꯧꯕꯅꯤ ꯀꯣ. ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯑꯩ ꯈ꯭ꯔꯤꯁꯇꯤꯌꯟꯒꯤ ꯄꯨꯟꯁꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯆꯔꯆꯇ ꯀꯥꯔꯤ, ꯕꯥꯏꯕꯜ ꯄꯥꯔꯤ ꯍꯥꯏꯕ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣই ꯏꯁꯣꯔꯅ ꯄꯥꯝꯖꯕ ꯂꯝꯕꯤꯁꯤꯒ ꯍꯥꯏꯕꯤꯔꯤꯕꯁꯤ ꯌꯦꯡꯕꯤꯌꯨ. ꯑꯩꯅ ꯂꯝꯂꯥꯟꯕ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ. ꯑꯗꯨꯒ ꯑꯩꯅ ꯐꯤ ꯂꯩꯇ꯭ꯔꯕꯗ ꯑꯩꯈꯣꯏꯅ ꯑꯩꯉꯣꯟꯗ ꯐꯤ ꯄꯤꯔꯝꯃꯤ. ꯑꯩꯅ ꯅꯥꯔꯕꯗ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ. ꯑꯩꯅ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯍꯥꯏ ꯀꯣ. ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯐꯤ ꯂꯩꯇꯕ ꯌꯥꯎꯈꯤꯗꯦ, ꯅꯥꯕ ꯌꯥꯎꯈꯤꯗꯦ ꯀꯣ. ꯀꯩꯁꯨꯝ ꯁꯪꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯖꯦꯜꯗ ꯊꯝꯈꯤꯕ ꯌꯥꯎꯈꯤꯗꯦꯕ. ꯅꯠꯇ꯭ꯔ ꯃꯌꯥꯝ? ꯑꯔꯣꯏꯕ ꯃꯇꯝꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯝ ꯄꯥꯡ ꯇꯤꯡꯕꯒꯤ ꯃꯇꯝ ꯂꯥꯛꯄ ꯃꯇꯝꯗ ꯊꯝꯕꯗꯨ ꯅꯠꯇꯅ ꯃꯁꯤ ꯀꯔꯤꯅꯣ ꯃꯌꯥꯝ ꯍꯥꯏꯔꯤꯕꯁꯦ? ꯑꯩꯈꯣꯏꯅ ꯎꯕ ꯃꯇꯝꯗꯅꯦ, ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ. ꯂꯥꯁꯇ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯅ, ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯅ ꯍꯥꯏ, ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯪꯅ ꯅꯥꯕ ꯎꯗꯨꯅ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯌꯦꯡꯁꯤꯟꯕꯤꯈꯤꯕꯒꯦ? ꯐꯤ ꯂꯩꯇꯕ ꯎꯕꯗ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯐꯤ ꯊꯣꯡꯈꯤꯕꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯅꯈꯣꯏꯗ ꯇꯁꯦꯡꯅ ꯍꯥꯏꯔꯤ, ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ
ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯕ ꯑꯃꯗ ꯇꯧꯈꯤꯕꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕꯅꯤ ꯄꯣꯏꯟ ꯊꯝꯕꯤꯌꯨꯀꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯕ ꯑꯃꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯃꯗ ꯍꯥꯏꯗꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯕ ꯇꯣꯜꯂꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯍꯥꯏꯅꯕꯁꯦ ꯑꯗꯨꯒ ꯃꯁꯥꯅ ꯃꯁꯥꯕꯨ ꯅꯣꯂꯨꯛꯆꯕꯁꯦ ꯏꯁꯣꯔꯅ ꯋꯥꯡꯍꯟꯕꯤꯒꯅꯤ ꯃꯌꯥꯝꯀꯣ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯑꯋꯥ ꯑꯅꯥ ꯂꯩꯇ ꯂꯥꯏꯔꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯃꯌꯥꯝ ꯏꯁꯣꯔꯒꯤ ꯀꯩꯅꯣꯁꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯂꯣꯏꯅꯕꯤꯕꯁꯦ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯈꯟꯗꯣꯛꯄꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯀꯔꯤ ꯇꯧꯏ ꯃꯌꯥꯝ ꯑꯋꯥ ꯑꯅꯥ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯃꯍꯥꯛꯅ ꯆꯠꯄ ꯃꯥꯒꯤ ꯑꯋꯥ ꯑꯅꯥ ꯀꯣꯛꯍꯟꯕꯤꯕ ꯑꯅꯥ ꯑꯌꯦꯛ ꯐꯍꯟꯕꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯏꯁꯣꯔꯒꯤ ꯂꯣꯏꯅꯕꯤꯕꯁꯦ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯑꯅꯥꯕ ꯐꯍꯟꯕꯒꯤ ꯄꯥꯡꯒꯜ ꯃꯌꯥꯝ ꯑꯗꯨꯒ ꯂꯩꯇ ꯂꯥꯏꯔꯗ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯁꯤꯁꯨ ꯌꯥꯝ ꯆꯥꯎꯕ ꯏꯁꯣꯔꯒꯤ ꯕ꯭ꯂꯦꯁꯤꯡ ꯑꯃꯅꯤ ꯃꯔꯝꯗꯤ ꯃꯁꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯥꯝꯃꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯤꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯑꯩꯈꯣই ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯁꯤꯡꯗꯅ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯈꯜꯂꯤ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯔꯔꯤ ꯑꯩ ꯄꯩꯁꯥ ꯃꯔꯥꯡ ꯀꯥꯏꯗ꯭ꯔꯤ ꯑꯩ ꯄꯩꯁꯥ ꯃꯔꯥꯡ ꯀꯥꯏꯔꯒ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯅ ꯈꯟꯕꯁꯨ ꯂꯩꯀꯣ ꯑꯩ ꯏꯅꯥꯛ ꯈꯨꯟꯈꯤꯒꯦ ꯍꯥꯟꯅ ꯍꯥꯏꯅ ꯑꯗꯨꯝꯅ ꯈꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯁꯦ ꯑꯣꯜꯔꯦꯗꯤ ꯏꯅꯥꯛ ꯈꯨꯜꯍꯜꯂꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯁꯦ ꯏꯅꯥꯛ ꯈꯨꯜꯍꯜꯂꯦ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯄꯤꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨꯁꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯔꯦ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯍꯧ ꯑꯗꯨꯒ ꯂꯩꯍꯟꯒꯗꯧꯕꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯅꯤ ꯍꯥꯏꯕꯅꯤ ꯃꯌꯥꯝ ꯂꯩꯍꯟꯒꯗꯧꯕꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯃꯉꯥꯜꯅ ꯑꯩꯈꯣꯏꯁꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯉꯥꯜꯅꯤ ꯍꯥꯏꯕꯗꯤ ꯃꯉꯥꯜ ꯍꯥꯏꯕꯗꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯣ ꯑꯩꯈꯣꯏꯗꯒꯤ ꯎꯠꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯟꯕ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯕꯅꯤ ꯌꯦꯡꯕꯤꯌꯨ ꯀꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅꯣꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯍꯦꯟꯅ ꯍꯦꯟꯅ ꯐꯣꯡꯗꯣꯛꯃꯤꯟꯅꯁꯤ ꯃꯦꯝꯆꯥ ꯔꯥꯖꯀꯨꯃꯥꯔꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯥꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤ ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔ ꯃꯦꯝꯆꯥ ꯔꯥꯖꯀꯨꯃꯥꯔꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯏꯁꯣꯔꯕꯨ ꯊꯥꯒꯠꯃꯤꯟꯅꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯟꯕꯤꯕꯒꯤ ꯃꯄꯨ ꯏꯪꯊꯕꯒꯤ ꯖꯨꯕꯔꯥꯖ ꯑꯜꯐꯥ ꯑꯃꯁꯨꯡ ꯑꯣꯃꯦꯒꯥ ꯑꯣꯏꯔꯝꯕ ꯑꯣꯏꯔꯤꯕ ꯑꯃꯁꯨꯡ ꯂꯥꯛꯀꯗꯧꯕ ꯏꯉꯝ ꯉꯝꯕ ꯃꯄꯨ ꯑꯐꯕ ꯌꯥꯎꯁꯦꯟꯕ ꯅꯤꯡꯊꯧꯁꯤꯡꯒꯤ ꯅꯤꯡꯊꯧ ꯃꯄꯨꯁꯤꯡꯒꯤ ꯃꯄꯨ ꯃꯌꯥꯝ ꯂꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯗꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏ ꯊꯥꯒꯠꯃꯤꯟꯅꯁꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯇꯝꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯖꯤꯁꯨꯕꯨ ꯊꯥꯖꯕꯤꯌꯨ ꯑꯗꯣꯝꯒꯤ ꯃꯥꯡꯂꯔꯣꯏ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤ ꯃꯥꯡꯂꯔꯣꯏ ꯃꯌꯥꯝ ꯑꯍꯤꯡꯕ ꯂꯥꯏꯔꯤꯛꯇ ꯃꯤꯡ ꯏꯁꯟꯕ ꯍꯥꯏ ꯑꯁꯤꯒꯤ ꯋꯥꯍꯩꯁꯤ ꯌꯦꯡꯕꯤꯌꯨ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯅꯤ ꯑꯍꯤꯡꯕ ꯂꯥꯏꯔꯤꯛꯇ ꯃꯃꯤꯡ ꯏꯁꯟꯈ꯭ꯔꯕ ꯃꯤꯁꯤꯡ ꯍꯥꯏ ꯃꯌꯥꯝ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯉꯁꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯊꯣꯛꯅꯔꯤꯕ ꯂꯥꯟ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯟ ꯍꯧꯔꯛꯇꯣꯏꯕ ꯀꯔꯝꯕ ꯃꯇꯝꯗ ꯀꯔꯤ ꯇꯧꯗꯣꯏꯕ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯊꯥꯖꯕꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯁꯤꯔꯕꯁꯨ ꯍꯤꯡꯒꯅꯤ ꯑꯩꯕꯨ ꯊꯥꯖꯕ ꯃꯍꯥꯛ ꯑꯗꯨꯅ ꯀꯩꯗꯧꯉꯩꯗ ꯁꯤꯔꯔꯣꯏ ꯑꯩꯕꯨ ꯊꯥꯖꯕ ꯍꯤꯡꯂꯤꯕ ꯃꯍꯥꯛꯅ ꯀꯩꯗꯧꯉꯩꯗꯁꯨ ꯁꯤꯔꯔꯣꯏ ꯃꯁꯤ ꯅꯍꯥꯛꯅ ꯊꯥꯖꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ ꯊꯥꯖꯩ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯒꯤ ꯃꯔꯣꯟ ꯑꯃꯈꯛ ꯍꯥꯏꯖꯔꯛꯀꯦꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯅꯤꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯐꯪꯉꯦ ꯍꯥꯏꯅ ꯊꯥꯖꯧ ꯍꯥꯏꯕ ꯏꯄꯥꯒꯤ ꯋꯥꯍꯩ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯏꯁꯣꯔꯗ ꯍꯥꯏꯖꯕꯁꯦ ꯆꯪꯅ ꯁꯔꯒꯗ ꯀꯥꯅꯤ ꯍꯥꯏꯅ ꯏꯁꯣꯔꯗ ꯀꯥꯖꯒꯦ ꯍꯥꯏꯗꯨꯅ ꯏꯁꯣꯔꯗ ꯑꯩ ꯅꯤꯖꯩꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯑꯩꯕꯨ ꯊꯥꯖꯕ ꯍꯤꯡꯂꯤꯕ ꯈꯨꯗꯤꯡꯅ ꯀꯩꯗꯧꯉꯩꯗꯁꯨ ꯁꯤꯔꯔꯣꯏ ꯅꯍꯥꯛꯅ ꯃꯁꯤ ꯊꯥꯖꯕ꯭ꯔꯥ ꯍꯥꯏꯕ ꯕꯥꯏꯕꯜꯒꯤ ꯚꯔꯁꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗ ꯊꯝꯖꯩꯕ ꯃꯌꯥꯝ ꯑꯗꯨꯅ ꯏꯄꯥ ꯏꯁꯣꯔ ꯏꯄꯥꯅ ꯂꯦꯡꯕꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯆꯪꯅ ꯁꯔꯒꯗ ꯄꯨꯈꯠꯄꯤꯌꯨ ꯍꯥꯏꯕꯁꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯄ꯭ꯔꯥꯊꯅꯥꯁꯦ ꯏꯄꯥꯅ ꯍꯥꯏꯕꯤꯔꯝꯕ ꯋꯥꯍꯩ ꯄꯨꯝꯅꯃꯛꯁꯨ ꯆꯞ ꯆꯥꯅ ꯊꯨꯡꯂꯔꯦꯀꯣ ꯃꯌꯥꯝ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯃꯈꯛꯇꯪꯒ ꯄꯥꯊꯣꯛꯆꯒꯦ ꯃꯌꯥꯝ ꯗꯥꯡꯁꯥ ꯂꯥꯏꯗꯣꯡ ꯑꯣꯖꯥ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯂꯣꯟ ꯑꯃ ꯇꯥꯖꯕꯁꯦ ꯐꯪꯅꯕ ꯑꯣꯖꯥꯅ ꯄ꯭ꯔꯦꯌꯔꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯂꯣꯟ ꯑꯃ ꯊꯥꯖꯕꯁꯦ ꯐꯪꯅꯕ ꯑꯣꯖꯥꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯌꯨ ꯍꯥꯏ ꯏꯁꯣꯔꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯅ ꯅꯤꯖꯔꯤꯕ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯗꯣ ꯏꯁꯣꯔꯅ ꯊꯨꯡꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯁꯤꯅ ꯑꯈꯝ ꯗꯥꯏꯅ ꯑꯣꯖꯥ ꯑꯩꯒꯤꯗꯃꯛꯁꯨ ꯄ꯭ꯔꯥꯊꯅꯥꯗ ꯌꯥꯎꯕꯤꯌꯨ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯗꯨꯅ ꯂꯩ ꯃꯤꯡꯅ ꯏꯕꯦꯝꯍꯜ ꯀꯧꯏ ꯏꯃꯥꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯀꯔꯤꯁꯨꯝ ꯋꯥꯈꯜ ꯍꯟꯊꯕꯤꯒꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯩꯔꯤ ꯕꯥꯏꯕꯜꯅ ꯍꯥꯏ
प्रभु यीशु ख्रिस्ट की हक्चांग ताखिब दाफमन अखोगी अनाब फहनबीरे इमा इबेमहल अदोमगी बीपी स्ट्रोक तौबगी अनाबदो कनबीबगी मपू यीशु ख्रिस्ट की कालबारी की क्रॉस ताखिब हक्चांग ताखिब दाफमदुना इमागी अनाब असोनब इमागी सिंगली नाउरी सोंथब अस अनाबगी पांगल अदो प्रभु यीशु ख्रिस्तना थवाय सिंग होली स्पिरिट पवित्र आत्माना लानमी तेंगोली निथौ जेहोवा इपागी थौजालदगी फरक ओइरसनु फब ओइरसनु प्रभु जीसुना अनाबदो मरु फंग लौथोखिब ओइरसनु इमा सोयदना फगनी इमा थाजबियु प्रभु जीसु ख्रिस्तदा थाजब थंबियु कनबीबगी मपु हाना थमजरिबनी एगी यूट्यूब चैनल से इपाना थमनबीबनी को थागतचरी इमाबु याम नुंगसिजै इमागी पुंसी सांबो ओइबियु इमागी इमुंग मनुंगदा ईश्वरगी थौजाल मरांग कायना हिथब ओइसनु राजू तखेलंबम ओजा प्रेज द लॉर्ड हाइबिरे थागतचरी ब्रदर राजू इनाव से कुइरे वारी सानदबा नुंगाइरिब्रो इनाव राजू इनाव की हक्चांग कमाय तौरगे इनाव की बिजनेस अमखक तौबगिदो सेलून गिदो तौरिब्रा कमाय तौरे इनाव इसु थबक याम चिनबा बिजनेस की अदगी वाटर सप्लाई की थबक अमसु नौना तौरपगी मरमना अयुकंता खुदना नोंमा लेपगा नोंमा ड्यूटी फास्ट फूड की दुकान अमसु अदगी ग्रोसरी की दुकान अमसु दुम हौजरे मनिंगदसु मयाम इसे ओक लोए मैम ओक से तरुक खक लोइजरमने अदो अमदी योनख्रे मंगा खक लेरे अदुगा मचिनजाक पिजनबगो होनबसिसु याम वावा को मैम आइगी नुपीगना लोइ तौबने थबक सुबदा इकाइनिंगाय ओइदे को मैम थबक सुबदा इकाइनिंगाय ओइदे फत्तबा थबक तौबदा इकाइनिंगाय ओइ मैम नत्रा आइन याबा बाइबल दा हाय आइन यादब थबक तौबसे ईश्वरगी अनिंग मनते पापने को दुना आइन याबा थबक तौबदी इकाइनिंगाय ओइदे दुना मैम आई ओक लोय अदुबु मताइदा मीन उदम मफमदा खाजल्लगा दुम लोइबनी मणिपुरददी ओक याम सिने इन ताजे फेसबुक दा उई याम नुंगाइते मैम वाना होनजबदो ओक सिरे न ताजबदो याम नुंगाइतबा अदुबु मैम अखोइगी सिलचर एरिया सिददी कइसु तौदेको दुगा अखोइना लेरिबा मफमसिदा लोइरिबो ओक सिदी मैम मैतै खुन मैतै ngaktaninga लोइबे याम वाले अदुगा अखोइगी खुनसिदा यूम अखोइगी मी मरी मंगामु ओइरमनी ओक लोइबसे अदु याम लापनबा मैम को अदुना सिददी कइसु लागते मणिपुरदा ओक लेना लापसिसु यांगना फहनबिबो ओइसनु याम नुसी मैम इचे इचल कया नवाना होनजबदो मही चरमदाय मतमदा सिरे इचिन नाव कया गी ताजबदा नुंगाइते प्रियो के एस ओजा ईश्वरना हाइबंग पानबुबु यामना नुंसी ओजाना इपादा हाइजबियु अइगी इचा लेते लेनबा थागतचरी अखोइगी ओजा हाइगदब्रा इमा हाइगदब्रा प्रियो ओजा ओरमदो माले ओजा सोयदना लेगनी यीशु ख्रिस्तदा थाजब थंबी ओजा अखोइना ईश्वरना अहानबा नुपा सेमबा मतुंगदा नुपासे मथंता लेबा नुंगाइते हाइदुना नुपी सेमबीबनी नुपा अमसुंग नुपी सेमबीरबा मतुंगदा ईश्वरना बोर पीकी ब्लेसिंग पीकी को मचानसु पोक्चौ हाइबदो अदुना कइनो सा लेते लोरे थिंजे लोइसुंग अदुना मयाम ईश्वरगी बोर ब्लेसिंग लेबनी ओजा प्रियो को ओजा प्रियो पा ओजा इसिंग खरा ओजाना यारगदी इसिंग खरा पाइबियो अमतंग प्रार्थना तौजरके इसिंगदो ओजासु ओजागी नुपीसु थकबियो इसिंग कितंग पाइबियो ओजा अदुगा कमेंट तौबिरो ओजाना पाइबिरबो मतुंगदा हाइबिरो सोदा हाइजेगे अदुगा मयाम कमेंट अमा लाइक किट्टी बोरोआ हाइदुना व्हाट लैंग्वेज इज दिस है ब्रदर दिस इज मणिपुरी लैंग्वेज मणिपुरी का लैंग्वेज है भाषा है थैंक यू फॉर आप कमेंट करने के लिए धन्यवाद अदुगा मैम सलाम बसंत ओजाना हाइबिरपुसे ओजा
ꯑꯣꯖꯥ ꯍꯔꯥꯎꯋꯦ ꯂꯥꯏꯚ ꯑꯣꯖꯥ ꯍꯔꯥꯎꯋꯦ ꯂꯥꯏꯚ ꯊꯥꯕꯤꯔꯛꯄꯒꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯣꯖꯥ ꯉꯁꯤ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯑꯩꯈꯣꯏꯒꯤ ꯊꯥ ꯍꯥꯏꯖꯕ ꯇꯥꯏꯀꯣ ꯗꯤꯁꯦꯝꯕꯔ ꯊꯥꯒꯤ ꯑꯍꯥꯟꯕ ꯗꯦꯠ ꯑꯣꯏꯖꯕꯁꯤꯗ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯗꯨꯝ ꯗꯨꯀꯥꯟꯗ ꯐꯝꯖꯔꯝꯕꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯑꯣꯖꯥ ꯀꯌꯥꯅ ꯏꯃꯥ ꯄꯥꯕꯨꯡ ꯀꯌꯥꯅ ꯀꯣꯜ ꯇꯧꯕꯤꯔꯛꯏ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯄ꯭ꯔꯥꯊꯅꯥ ꯇꯧꯏ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯁꯦꯝꯖꯈꯤꯕ ꯃꯃꯥꯡꯗ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯅꯨꯃꯤꯠꯇ ꯕ꯭ꯂꯥꯡꯀꯦꯠ ꯌꯦꯟꯖꯕꯗꯣ ꯃꯌꯥꯝꯅ ꯂꯥꯏꯚꯁꯤꯗ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯅ ꯂꯥꯛꯄꯤꯔꯛꯀꯗꯧꯕ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯃꯇꯦꯡ ꯈꯔꯗꯪ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯇꯥꯟꯅꯒꯗꯧꯕ ꯅꯠꯇ꯭ꯔꯒꯁꯨ ꯃꯇꯦꯡ ꯂꯧꯅꯒꯗꯧꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯂꯩꯖꯗꯕꯅꯤ ꯑꯩꯉꯣꯟꯗ ꯗꯨꯀꯥꯟ ꯑꯃ ꯐꯝꯃꯒ ꯑꯩꯅ ꯇꯧꯔꯛꯀꯗꯧꯕꯁꯦ ꯃꯌꯥꯝ ꯌꯥꯝ ꯋꯥꯠꯂꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯏꯄꯥꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯤ ꯆꯥꯝ ꯈꯛꯇꯅ ꯀꯣ ꯃꯌꯥꯝ ꯃꯤ ꯆꯥꯝ ꯈꯛꯇꯅ ꯀꯝꯕꯜ ꯕ꯭ꯂꯥꯡꯀꯦꯠ ꯑꯃꯗ ꯂꯨꯄꯥ 1,000 1,100 ꯍꯥꯏꯕꯅꯤ ꯑꯗꯣ 1,000 ꯂꯧꯕꯒꯤ ꯍꯥꯏꯅꯩꯀꯣ ꯃꯌꯥꯝ ꯃꯤ ꯆꯥꯝꯃ ꯈꯛꯇꯅ ꯃꯇꯦꯡ ꯇꯧꯕꯤꯔꯒꯗꯤ ꯁꯣꯏꯗꯅ ꯉꯝꯒꯗꯧꯕꯅꯤ ꯃꯌꯥꯝ ꯀꯣ ꯕ꯭ꯂꯥꯡꯀꯦꯠ ꯑꯃꯃꯝꯇꯪꯒꯤ ꯑꯣꯏꯔꯒꯁꯨ ꯀꯣ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯄꯥꯒꯤꯗꯃꯛꯇꯅꯤ ꯏꯄꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜꯗꯣ ꯈꯪꯅꯕꯒꯤꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯒ ꯇꯣꯛꯑꯦ ꯍꯥꯏꯕ ꯃꯃꯤꯡ ꯈꯛꯀꯤ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯁꯣꯏꯗꯅ ꯏꯄꯥ ꯑꯩꯅ ꯇꯧꯖꯔꯤꯕꯁꯦ ꯑꯩꯒꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯇꯦꯡ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯕꯁꯦ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯃꯥꯡꯗ ꯃꯌꯥꯝ ꯑꯩꯁꯦ ꯍꯧꯖꯤꯛ ꯃꯔꯛꯇ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯑꯀꯤꯕꯒꯨꯝꯕ ꯐꯥꯎꯗꯕꯁꯨ ꯅꯠꯇꯦꯀꯣ ꯑꯩꯁꯨ ꯃꯤꯅꯤ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯐꯦꯁꯕꯨꯛꯇꯁꯨ ꯑꯗꯨꯝ ꯊꯥꯏꯌꯦꯕꯀꯣ ꯃꯌꯥꯝꯗ ꯕ꯭ꯂꯥꯡꯀꯦꯠ 100 ꯌꯦꯟꯖꯒꯅꯤ ꯍꯥꯏꯅ ꯑꯗꯣ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯌꯦꯟꯕ ꯉꯝꯃꯣꯏꯗ꯭ꯔꯥ ꯃꯌꯥꯝ ꯀꯣ ꯑꯩꯉꯣꯟꯗ ꯂꯩꯖꯔꯤꯕ ꯄꯩꯁꯥꯁꯤꯅ ꯑꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯥꯡꯗ ꯃꯇꯦꯡꯒꯤꯗꯃꯛꯇ ꯍꯥꯏꯖꯈꯤꯕꯗꯨꯁꯨ ꯌꯥꯝ ꯂꯤꯛꯅ ꯂꯥꯛꯄ ꯃꯌꯥꯝ ꯀꯣ ꯌꯥꯝ ꯂꯤꯛꯅ ꯑꯗꯨꯒ ꯁꯣꯝꯗ ꯆꯪꯒꯗꯧꯕ ꯑꯦꯃꯥꯎꯟꯅ ꯃꯌꯥꯝ ꯂꯨꯄꯥ 1,00,000ꯃꯨꯛꯀꯤ ꯃꯊꯛꯇ ꯆꯪꯒꯗꯧꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯁꯨꯃꯥꯏꯅ ꯈꯟꯖꯈꯤꯕꯁꯤꯁꯨ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯕ ꯅꯠꯇꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯀꯌꯥ ꯑꯃ ꯂꯩ ꯏꯁꯣꯔꯒꯤ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯨꯜꯂꯒꯗꯤ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯁꯦ ꯑꯩꯉꯣꯟꯗ ꯐꯥꯎꯖꯔꯛꯄꯗꯒꯤ ꯏꯪꯊꯝꯊꯥ ꯃꯇꯝꯁꯤꯗ ꯃꯌꯥꯝ ꯂꯥꯏꯔꯕ ꯌꯨꯝ ꯂꯩꯇ ꯂꯥꯏꯔꯕ ꯌꯨꯝ ꯀꯝꯕꯜ ꯂꯩꯖꯗꯕ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯐꯤ ꯁꯨꯞꯄꯒ ꯀꯝꯕꯜ ꯅꯠꯇꯕ ꯕ꯭ꯂꯥꯡꯀꯦꯠ ꯅꯠꯇꯕ ꯐꯤ ꯈꯨꯗꯩꯒꯨꯝꯕ ꯁꯨꯞꯄꯒ ꯇꯨꯝꯕꯁꯨ ꯌꯥꯝ ꯂꯥꯏꯔꯕ ꯌꯨꯝꯁꯨ ꯂꯩ ꯃꯌꯥꯝ ꯑꯁꯤꯒꯤ ꯑꯩꯅ ꯀꯝꯕꯜ ꯌꯦꯟꯕꯒꯤ ꯋꯥꯈꯜ ꯂꯥꯛꯈꯤꯕꯁꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯈꯔꯗꯪ ꯑꯩ ꯐꯣꯡꯗꯣꯛꯆꯒꯦ ꯂꯩꯇ꯭ꯔꯦꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯅ ꯕ꯭ꯂꯥꯡꯀꯦꯠ ꯌꯦꯟꯕꯒꯤ ꯋꯥꯈꯜ ꯑꯩꯉꯣꯟꯗ ꯂꯥꯛꯆꯈꯤꯕꯁꯦ ꯈꯔꯗꯪ ꯐꯣꯡꯗꯣꯛꯆꯔꯝꯒꯦꯀꯣ ꯃꯌꯥꯝ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯐꯇꯤ ꯑꯣꯐꯤꯁꯥꯔꯒꯤ ꯄꯣꯁꯇ ꯊꯕꯛ ꯇꯧꯗꯨꯅ ꯃꯌꯥꯝ ꯑꯩ ꯃꯐꯝ ꯀꯌꯥꯗ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯄꯨꯔꯒ ꯂꯩꯕꯅꯤ ꯃꯌꯥꯝ ꯑꯩꯁꯦ ꯑꯁꯥꯝꯒꯤ ꯕꯣꯡꯒꯥꯏꯒꯥꯎ ꯍꯥꯏꯕ ꯃꯐꯝꯗꯨꯒ ꯂꯩꯔꯝꯃꯦ ꯑꯗꯨꯗꯒꯤ ꯋꯦꯁ ꯕꯦꯡꯒꯜꯗ ꯑꯃꯨꯛ ꯂꯩꯕꯅꯤ ꯃꯌꯥꯝ ꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯁꯦꯂꯔꯤꯗꯨꯅ ꯂꯤꯛꯄ ꯑꯗꯨꯕꯨ ꯐꯦꯃꯤꯂꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯦ.ꯑꯦꯁ. ꯏꯕꯨꯡꯉꯣ ꯌꯥꯏꯃ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯂꯨꯄꯥ 1,000 ꯊꯥꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯌꯥꯏꯃ ꯊꯥꯒꯠꯆꯔꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯏꯃꯨꯡ ꯑꯃꯗ ꯑꯗꯣꯝꯅ ꯕ꯭ꯂꯥꯡꯀꯦꯠ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯁꯣꯏꯗꯅ ꯐꯪꯉꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯩꯕ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯐꯦꯃꯤꯂꯤꯁꯦ ꯃꯌꯥꯝ ꯑꯩꯁꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯅꯧꯅ ꯊꯥꯖꯔꯛꯄ ꯃꯇꯝꯗ ꯌꯥꯝ ꯋꯥꯈꯤ ꯏꯟꯊꯣꯛꯄꯤꯕ ꯃꯇꯦꯡ ꯂꯩꯇꯕ ꯁꯥꯎꯕꯤꯕ ꯇꯧꯕꯗꯒꯤ ꯃꯌꯥꯝ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯒ ꯐꯦꯃꯤꯂꯤꯁꯦ ꯄꯨꯕꯅꯤ ꯐꯦꯃꯤꯂꯤꯁꯦ ꯄꯨꯕꯁꯤꯗ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯚꯔꯥꯁꯦ ꯐꯪꯗꯕꯒꯤ ꯃꯔꯝꯅ ꯌꯥꯝ ꯀꯣꯁꯂꯤ ꯑꯣꯏꯕ ꯂꯨꯄꯥ 5,000 ꯃꯌꯥꯝ ꯔꯨꯝ ꯔꯦꯟꯁꯦ ꯂꯧꯔꯦ ꯅꯧꯅ ꯐꯦꯃꯤꯂꯤ ꯄꯨꯕ ꯑꯩꯒꯤ ꯁꯦꯂꯔꯤꯅ ꯂꯤꯛꯄ ꯑꯗꯨꯃꯥꯏꯅ ꯃꯦꯟꯇꯦꯟꯁꯦ ꯇꯧꯕ ꯉꯝꯃꯛꯇꯕ ꯃꯌꯥꯝ ꯑꯩꯁꯦ ꯑꯗꯨꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯔꯔꯣꯏ ꯔꯨꯝ ꯑꯍꯣꯡꯕ ꯑꯃ ꯊꯤꯔꯁꯤ ꯍꯥꯏꯗꯨꯅ ꯑꯍꯣꯡꯕ ꯔꯨꯝ ꯑꯃ ꯊꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯩꯒꯤ ꯏꯆꯥ ꯑꯍꯨꯝ ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥꯁꯦ ꯃꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯦꯂꯔꯤꯁꯤꯅ ꯑꯣꯛꯅꯔꯛꯇꯕ ꯃꯇꯝꯗ ꯏꯪꯊꯝꯊꯥ ꯑꯣꯏꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯔꯨꯝ ꯑꯅꯧꯕ ꯑꯃ ꯍꯣꯡꯉꯦ ꯑꯗꯨꯒꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯔꯨꯝꯒꯤ ꯔꯦꯟꯁꯦ 1,500 ꯑꯣꯏꯕ ꯃꯌꯥꯝ ꯖꯤꯡꯒꯅ ꯀꯨꯞꯄꯤꯀꯣ ꯄꯩꯁꯥꯁꯤ ꯂꯩꯔꯛꯇꯕ ꯍꯥꯟꯅꯒꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯤꯜꯗꯤꯡ ꯖꯨꯝꯗ ꯂꯩꯕꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯗꯨꯒꯤ ꯂꯥꯏꯠ ꯕꯤꯜ ꯑꯗꯨꯒꯤ ꯄꯩꯁꯥ ꯑꯗꯨꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯂꯧꯕ ꯑꯗꯨꯅ ꯃꯌꯥꯝ ꯉꯝꯃꯛꯇꯕꯗꯒꯤ ꯔꯨꯝꯗꯨꯗ ꯂꯥꯛꯑꯦ ꯂꯨꯄꯥ 1,500 ꯂꯩꯕ ꯔꯨꯝꯗꯣ ꯐꯃꯨꯡꯁꯨ ꯂꯩꯇꯕ ꯃꯌꯥꯝ ꯀꯩꯁꯨꯝ ꯄꯤꯗꯦ ꯑꯗꯣ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏꯁꯨ ꯋꯥꯕꯒꯤ ꯃꯔꯝꯅ ꯑꯩꯒꯤ ꯅꯨꯄꯤꯒꯅ ꯉꯝꯅꯕ ꯍꯣꯠꯅꯔꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯦ ꯃꯌꯥꯝ
ꯑꯗꯨꯕꯨ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝ ꯃꯈꯥꯗ ꯍꯤꯞꯄꯒ ꯇꯨꯝꯕꯅꯤ ꯌꯥꯝ ꯀꯨꯏꯕ ꯃꯇꯝ ꯅꯠꯇ꯭ꯔꯤ ꯃꯌꯥꯝꯁꯦ ꯃꯈꯥꯗ ꯍꯤꯞꯄꯒ ꯇꯨꯝꯕꯅꯤ ꯑꯗꯨꯗ ꯐꯃꯨꯡꯁꯨ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯨꯝꯕ ꯐꯤꯒꯨꯝꯕ ꯑꯃ ꯊꯥꯔꯒ ꯃꯈꯥꯗꯨꯅ ꯄꯀꯥ ꯑꯣꯏꯕ ꯑꯍꯤꯡꯁꯦ ꯑꯗꯨꯝ ꯏꯪꯁꯜꯂꯛ ꯃꯌꯥꯝ ꯀꯝꯕꯜ ꯑꯃ ꯂꯩꯅꯕꯒꯤ ꯄꯩꯁꯥ ꯐꯥꯎꯕꯗ ꯑꯩꯉꯣꯟꯗ ꯄꯨꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯈꯤꯗꯕ ꯃꯌꯥꯝ ꯃꯇꯝ ꯑꯣꯏꯈꯤꯕ ꯑꯗꯨꯒ ꯅꯧꯅ ꯔꯨꯝ ꯍꯣꯡꯕꯅꯤꯅ ꯑꯗꯨꯒꯤ ꯒꯦꯁ ꯁꯤꯂꯤꯟꯗꯔ ꯂꯩꯕ ꯑꯗꯨ ꯂꯩꯕ ꯃꯊꯧ ꯇꯥꯕ ꯄꯣꯠꯁꯤꯡ ꯐꯤꯜꯇꯔ ꯂꯩꯕ ꯇꯧꯕꯗ ꯄꯩꯁꯥꯁꯦ ꯃꯌꯥꯝꯁꯨ ꯂꯧꯁꯜꯂꯕ ꯑꯦꯗꯚꯥꯟꯁꯀꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯇꯕ ꯃꯇꯝꯗ ꯃꯌꯥꯝ ꯏꯪꯊꯝꯊꯥ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯅ ꯃꯈꯥꯁꯤꯒ ꯊꯥꯅꯤꯡꯉꯥꯏ ꯂꯩꯇꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯆꯩꯒ ꯂꯩꯔꯛꯄꯗ ꯀꯥꯔꯇꯨꯟ ꯍꯥꯏꯅ ꯍꯥꯄꯛꯄ ꯆꯦꯒꯤꯗꯣ ꯑꯗꯨ ꯃꯈꯥꯗ ꯊꯥꯔꯦ ꯃꯊꯛꯇ ꯇꯨꯝꯃꯦ ꯀꯣ ꯑꯗꯨꯁꯨ ꯌꯥꯗꯦ ꯃꯌꯥꯝ ꯏꯪꯊꯝꯊꯥꯒꯤ ꯑꯌꯤꯡꯕꯁꯦ ꯕ꯭ꯂꯥꯡꯀꯦꯠ ꯑꯃꯁꯦ ꯁꯨꯞꯅꯤꯡꯉꯥꯏ ꯂꯩꯈꯤꯗꯕ ꯃꯇꯝ ꯌꯥꯎꯈꯤ ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯄꯤ ꯏꯆꯥꯁꯤꯡ ꯏꯆꯥ ꯑꯦꯟꯖꯦꯜ ꯄꯣꯛꯄ ꯃꯐꯝ ꯑꯗꯨꯒꯅꯤ ꯌꯥꯝꯅ ꯏꯪꯕ ꯏꯪꯊꯝꯊꯥ ꯃꯇꯝꯗ ꯑꯉꯥꯡꯒꯁꯦ ꯁꯨꯃꯥꯏꯅ ꯁꯨꯞꯆꯟꯗꯅ ꯂꯩꯕ ꯑꯗꯨꯗꯒꯤ ꯏꯪꯊꯝꯊꯥꯁꯦ ꯑꯌꯤꯡꯕꯁꯦ ꯀꯔꯤ ꯑꯣꯏ ꯍꯥꯏꯁꯦ ꯑꯩ ꯈꯪꯈꯤ ꯃꯌꯥꯝ ꯂꯥꯏꯔꯕ ꯀꯔꯤ ꯑꯣꯏ ꯈꯪꯕꯒꯤ ꯃꯔꯝꯅ ꯂꯥꯏꯔꯕꯁꯤ ꯎꯔꯒ ꯍꯦꯛꯇ ꯅꯨꯡꯁꯤꯕꯅꯤ ꯃꯁꯤ ꯏꯁꯣꯔꯅꯁꯨ ꯈꯪꯍꯜꯂꯦ ꯃꯌꯥꯝ ꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯃꯥꯟꯗ ꯂꯤꯟꯅ ꯆꯤꯛꯄ ꯃꯤꯅ ꯂꯤꯟꯒꯤ ꯍꯨ ꯈꯪꯉꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯂꯥꯏꯔꯈꯤꯕ ꯃꯔꯝꯅ ꯂꯥꯏꯔꯕꯁꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯁꯤ ꯏꯪꯊꯝꯊꯥꯁꯦ ꯀꯃꯥꯏꯅ ꯏꯪꯉꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯕꯒꯤ ꯃꯔꯝꯅ ꯏꯪꯊꯝꯊꯥ ꯃꯇꯝꯗ ꯃꯣꯏꯅ ꯐꯤꯒ ꯁꯨꯞꯄ ꯉꯝꯃꯝꯗꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯁꯤꯖꯩꯀꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯉꯝꯃꯣꯏꯗ꯭ꯔꯥ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯌꯥꯝ ꯀꯣ ꯑꯩꯈꯣꯏ ꯃꯤ ꯆꯥꯝꯃꯈꯛꯇꯪ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯃꯌꯥꯝꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛꯇ ꯈ꯭ꯔꯤꯁꯃꯥꯁꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯨꯄꯥ 1,000 ꯄꯨꯊꯣꯛꯄ ꯇꯥꯔꯒꯗꯤꯀꯣ ꯃꯤ 100ꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯦꯕ ꯑꯗꯣ ꯃꯇꯦꯡ ꯄꯥꯡꯗꯣꯏꯁꯦ ꯑꯩꯅ ꯅꯠꯇꯦ ꯑꯩꯈꯣꯏ ꯀꯟꯕꯤꯌꯨ ꯃꯄꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗꯅꯦ ꯑꯩꯈꯣꯏꯅ ꯊꯥꯖꯗꯕꯁꯤꯡꯗꯨꯅ ꯂꯥꯏꯔꯕꯁꯤꯡꯗꯨꯅ ꯀꯝꯕꯜꯗꯣ ꯅꯨꯡꯉꯥꯏꯅ ꯁꯨꯞꯆꯕ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯃꯇꯦꯡ ꯄꯥꯡꯉꯛꯄꯅꯤ ꯖꯤꯁꯨ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯁꯣꯏꯗꯅ ꯍꯪꯒꯅꯦꯕ ꯃꯌꯥꯝ ꯖꯤꯁꯨ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯑꯗꯨꯒ ꯕ꯭ꯂꯥꯡꯀꯦꯠꯇꯨꯒ ꯂꯣꯏꯅꯅ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟꯒꯤ ꯂꯥꯏꯔꯤꯛ ꯑꯃꯃꯝꯁꯨ ꯄꯤꯖꯒꯦ ꯍꯥꯏꯅ ꯈꯟꯖꯕꯅꯤ ꯀꯣ ꯃꯌꯥꯝꯗ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯌꯨ ꯍꯥꯏꯅ ꯍꯥꯏꯕꯤꯒꯅꯨ ꯑꯐꯕꯗꯣ ꯎꯠꯄꯤꯌꯨ ꯃꯊꯟꯇ ꯃꯥ ꯄꯨꯛꯅꯤꯡ ꯍꯣꯡꯉꯛꯀꯅꯦꯕ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤ ꯈꯨꯊꯥꯡꯁꯤꯒꯁꯨ ꯑꯩꯅ ꯍꯥꯏꯖꯒꯦꯕꯀꯣ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕꯔ 94,000ꯅꯤ ꯂꯩꯔꯤꯁꯦ ꯃꯌꯥꯝꯅꯗꯤ ꯍꯥꯄꯛꯇꯦ ꯀꯣ ꯍꯣꯏ ꯑꯋꯥ ꯑꯅꯥ ꯂꯩꯇ ꯂꯥꯏꯔꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤꯗꯃꯛꯇ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯉꯝꯃꯣꯏꯗꯕꯁꯨ ꯂꯩꯇꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯆꯔꯆ ꯇꯣꯉꯥꯟꯕ ꯆꯔꯆ ꯗꯤꯅꯣꯃꯤꯅꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯈꯣꯏꯅ ꯆꯔꯆꯇ ꯇꯧꯕ ꯑꯗꯨꯅ ꯆꯔꯆꯀꯤꯅꯤꯀꯣ ꯆꯔꯆꯇ ꯇꯧꯕꯗꯨꯅ ꯆꯔꯆꯀꯤ ꯃꯐꯝ ꯑꯃꯒꯤꯅꯤ ꯑꯩꯅ ꯇꯧꯖꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯂꯣꯟ ꯈꯪꯕ ꯈꯛꯇ ꯅꯠꯇꯅ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯏꯄꯥꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯑꯁꯦ ꯐꯣꯡꯗꯣꯛꯆꯕꯅꯤ ꯃꯁꯤꯗ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯑꯣꯖꯥꯁꯤꯡ ꯀꯌꯥꯁꯨ ꯌꯥꯎꯔꯤ ꯃꯌꯥꯝꯗꯁꯨ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯃꯔꯤꯡ ꯇꯥꯡꯈꯨꯜ ꯀꯕꯨꯏ ꯑꯗꯨꯗꯒꯤꯗꯤ ꯆꯤꯔꯨ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯄ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝꯗꯁꯨ ꯌꯦꯡꯕꯤꯔꯒꯗꯤ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯩꯅ ꯇꯧꯖꯒꯗꯧꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁా ꯌꯥꯝ ꯂꯩꯔ ꯇꯧꯕ ꯅꯠꯇꯕ ꯁꯨꯡꯂꯩ ꯂꯩꯇꯕꯗ ꯇꯧꯖꯕꯅꯤ ꯑꯩꯅ ꯇꯧꯖꯔꯤꯁꯦ ꯁꯨꯡꯂꯩ ꯂꯩꯇꯕꯗ ꯍꯣꯔꯦꯟ ꯀꯩ ꯇꯧꯗꯣꯏꯅꯣ ꯈꯪꯗꯕꯗ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯑꯗꯨꯕꯨ ꯏꯄꯥꯅ ꯇꯧꯍꯟꯕꯤꯔꯒ ꯂꯥꯛꯈꯤꯕ ꯉꯛꯇꯅꯦꯕ ꯂꯣꯏ ꯇꯧꯍꯟꯕꯤꯔꯦ ꯏꯁꯣꯔꯗꯕꯨ ꯅꯤꯔꯒꯗꯤ ꯃꯌꯥꯝ ꯑꯣꯏꯊꯣꯛꯇꯕ ꯂꯩꯇꯦ ꯏꯄꯥꯒꯤ ꯁꯪꯂꯦꯟ ꯑꯃ ꯁꯥꯕ ꯃꯇꯝꯗꯁꯨ ꯇꯧꯈꯤꯕ ꯁꯪꯂꯦꯟ ꯑꯃ ꯁꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯖꯤꯡꯒꯁꯦ ꯑꯇꯥꯡꯕ ꯖꯤꯡꯒꯁꯦ ꯍꯥꯞꯀꯦꯅ ꯇꯧꯕ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯑꯗꯨꯕꯨ ꯋꯥꯈꯟꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯣꯖꯥ ꯑꯃꯗ ꯏꯁꯣꯔꯅ ꯁꯤꯖꯤꯟꯅꯕꯤꯔꯒ ꯑꯣꯖꯥꯗꯨꯅ ꯖꯤꯡꯒꯒꯤ ꯄꯩꯁꯥ ꯄꯨꯝꯅꯃꯛ ꯊꯥꯕꯤꯔꯛꯈꯤꯕꯅꯤ ꯑꯩꯗꯤ ꯏꯄꯥꯗ ꯈꯪꯉꯤ ꯊꯥꯖꯩꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯣꯝꯅ ꯑꯃꯨꯛꯇꯪ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯕꯤꯌꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯃꯔꯝꯗꯤ ꯍꯥꯏꯗꯤ ꯃꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯄꯩꯁꯥꯁꯨ ꯑꯩꯉꯣꯟꯗ ꯂꯩꯇꯕ ꯑꯩꯉꯣꯟꯗ ꯂꯩꯖꯔꯤꯕ ꯈꯔꯁꯤꯒ ꯑꯩꯅ ꯄꯥꯔꯤꯕ ꯏꯁꯇꯤꯃꯦꯠꯇꯨꯒ ꯃꯌꯥꯝ ꯑꯁꯣꯝꯗꯁꯨ ꯂꯣꯏꯅ ꯑꯩꯅ ꯍꯥꯏꯗꯣꯛꯈꯤꯕ ꯑꯗꯩꯗꯤ ꯉꯝꯗ ꯇꯥꯔꯒꯗꯤ ꯀꯥꯏꯅ ꯑꯃꯨꯛꯁꯨ ꯈꯜꯂꯛꯄꯁꯨ ꯌꯥꯎꯋꯦ ꯃꯌꯥꯝ ꯏꯁꯣꯔꯗ ꯇꯠꯇꯅ ꯍꯥꯏꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯗꯣꯝ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤꯗꯤ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯃꯌꯥꯝ ꯍꯥꯏꯖꯔꯤꯕꯁꯦ ꯃꯌꯥꯝ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤꯅꯤ ꯄꯥꯊꯣꯛꯆꯈꯤꯕꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯐꯤ ꯂꯩꯇꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯐꯤ ꯄꯤꯕꯤꯈꯤ ꯑꯩꯅ ꯆꯥꯛ ꯂꯥꯝꯂꯕꯗ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯆꯥꯅꯕ ꯄꯤꯈꯤ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯁꯤꯡꯅ ꯍꯪꯕ ꯃꯇꯝꯗ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄ ꯑꯃꯗ ꯇꯧꯕꯗꯣ ꯑꯩꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯕꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯅꯤ ꯅꯥꯏꯔꯦ ꯑꯁꯤꯅꯤ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤꯀꯣ ꯃꯌꯥꯝ ꯑꯩ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯄꯁꯤꯗ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯆꯔꯥꯡꯅꯕꯁꯨ ꯑꯗꯨꯝ ꯐꯥꯎꯗꯕ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯑꯗꯨꯒ ꯊꯥꯖꯩ ꯏꯄꯥꯅ ꯁꯣꯏꯗꯅ ꯅꯪꯍꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯦ
ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯃꯌꯥꯝ ꯑꯣꯏꯅꯥꯝ ꯄꯟꯆꯣꯝ 112ꯅ ꯑꯣꯖꯥ ꯏꯆꯥꯅꯨꯄꯥꯒꯤꯗꯃꯛꯇ ꯏꯁꯣꯔꯗ ꯍꯥꯏꯖꯕꯤꯌꯨ ꯃꯍꯥꯛꯀꯤ ꯈꯅꯥꯎ ꯑꯝꯕꯤꯁꯤꯅ ꯌꯥꯝꯅ ꯑꯣꯏꯅ ꯍꯣꯏ ꯃꯤꯡꯅ ꯁꯝꯁꯟ ꯀꯧꯏꯀꯣ ꯃꯍꯥꯛꯀꯤ ꯈꯅꯥꯎꯒꯤ ꯅꯥꯕꯗꯣ ꯏꯄꯥ ꯏꯁꯣꯔ ꯀꯟꯕꯤꯕꯒꯤ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯒꯤ ꯈꯅꯥꯎꯗ ꯅꯥꯕ ꯃꯥꯒꯤ ꯑꯅꯥꯕꯗꯣ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯐꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯂꯧꯊꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ ꯐꯍꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯆꯥꯛ ꯆꯥꯔꯕ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯑꯉꯣꯝ NT ꯆꯥꯛꯁꯦ ꯑꯣꯖꯥ ꯅꯨꯃꯤꯗꯥꯡꯒꯤꯗꯤ ꯆꯥꯛꯁꯦ ꯆꯥꯖꯗ꯭ꯔꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯜꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯂꯣꯝꯗ ꯆꯥꯕꯁꯦ ꯑꯁꯥꯝ ꯂꯣꯝꯗ ꯆꯥꯕꯁꯤꯅ ꯑꯌꯨꯛ ꯉꯟꯇꯥꯁꯤꯒ ꯑꯩꯈꯣꯏ ꯕ꯭ꯔꯦꯛꯐꯥꯁ ꯍꯥꯏꯅ ꯇꯧꯔꯦꯀꯣ ꯕ꯭ꯔꯦꯛꯐꯥꯁꯁꯤꯒ ꯑꯩꯈꯣꯏꯒꯤ ꯇꯟ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯦꯒꯤꯒꯨꯝꯕ ꯇꯟꯒꯨꯝꯕ ꯇꯧꯔꯒ ꯆꯥꯛ ꯆꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯃꯨꯛ ꯄꯨꯡ 12 ꯄꯨꯡ 1ꯒꯤꯁꯦ ꯑꯁꯤꯒ ꯑꯃꯨꯛ ꯂꯥꯟꯁ ꯍꯥꯏꯅ ꯑꯃꯨꯛ ꯆꯥꯛ ꯆꯥꯏ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗꯅ ꯄꯨꯡ 7, 9, 10 ꯇꯥꯏꯀꯣ ꯑꯁꯤꯒ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯆꯥꯏꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯖꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡꯅ ꯍꯥꯏꯕꯤꯔꯛꯏ ꯃꯗꯨꯗꯤ ꯑꯌꯨꯛ ꯉꯟꯇꯥꯗ ꯆꯥꯛ ꯆꯥꯏ ꯑꯗꯨꯒꯤꯗꯤ ꯅꯨꯡꯊꯤꯟ ꯍꯥꯏꯗꯤ ꯄꯨꯡ 12, 1ꯒꯤꯁꯤꯒ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯄꯀꯣ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯁꯦ ꯈꯔ ꯉꯟꯅ ꯆꯥꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝꯁꯦ ꯆꯨꯝꯕ꯭ꯔꯥ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯈꯤꯕꯅꯤꯀꯣ ꯑꯩꯈꯣꯏ ꯁꯤꯒꯅ 3ꯂꯛ ꯕ꯭ꯔꯦꯛꯐꯥꯁ ꯂꯟꯆ ꯗꯤꯅꯔ ꯑꯣꯏꯅ ꯇꯧꯖꯕꯀꯣ ꯑꯩꯈꯣꯏꯁꯦ ꯃꯐꯝ ꯃꯐꯝꯒꯤ ꯃꯇꯨꯡ ꯏꯜꯂꯦ ꯑꯗꯨꯒ ꯑꯌꯨꯛ ꯉꯟꯇꯥ ꯆꯥꯛꯀ ꯌꯥꯝ ꯆꯥꯁꯤꯟꯈ꯭ꯔꯒꯗꯤ ꯂꯦꯖꯤ ꯑꯣꯏꯕ ꯆꯥꯛ ꯆꯥꯅꯤꯡꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯑꯖꯤꯇꯥ ꯍꯥꯏꯕꯀꯣ ꯍꯦꯄꯤ ꯈ꯭ꯔꯤꯁꯃꯥꯁ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯋꯤꯁ ꯇꯧꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤꯗꯃꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯌꯨ ꯑꯖꯤꯇꯥ ꯏꯃꯥ ꯍꯥꯏꯒꯗꯕ꯭ꯔꯥ ꯏꯆꯦ ꯍꯥꯏꯒꯗꯕ꯭ꯔꯥ ꯏꯆꯟ ꯍꯥꯏꯒꯗꯕ꯭ꯔꯥ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯍꯦꯄꯤ ꯈ꯭ꯔꯤꯁꯃꯥꯁ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯑꯗꯣꯝꯗꯁꯨ ꯍꯥꯏꯖꯔꯤ ꯑꯗꯣꯝ ꯑꯃꯁꯨꯡ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯍꯟꯗꯛ ꯂꯥꯛꯏꯕ ꯆꯍꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 2026 ꯑꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯣꯝ ꯈꯛꯇ ꯅꯠꯇꯅ ꯑꯗꯣꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯂꯥꯏꯚꯁꯤꯕꯨ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯑꯗꯣꯝꯗ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤ 2026 ꯑꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯊꯧꯖꯥꯜꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝ ꯏꯪꯊꯕ ꯋꯥꯠꯇ ꯄꯥꯗꯕ ꯅꯥꯗ ꯌꯦꯛꯇꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕꯁꯤ ꯅꯥꯗ ꯌꯦꯛꯇꯕꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯍꯛꯆꯥꯡꯗ ꯗꯥꯛꯐꯝ ꯅꯥꯏꯅ ꯃꯍꯥꯛꯅ ꯂꯧꯈ꯭ꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕ ꯐꯅꯕꯒꯤꯅꯤ ꯍꯥꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯅꯥꯕꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯄꯥꯝꯗꯦ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯅꯁꯨ ꯑꯩ ꯑꯃꯁꯨꯡ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯤꯌꯨ ꯑꯃꯅ ꯑꯃꯒꯤꯗꯃꯛꯇ ꯍꯥꯏꯖꯃꯤꯟꯅꯁꯤ ꯁꯂꯥꯝ ꯕꯁꯟꯇ ꯑꯣꯖꯥ ꯑꯩꯒꯤꯁꯨ ꯏꯆꯥ ꯄꯨꯄꯥꯒꯤꯗꯃꯛ ꯌꯥꯎꯕꯤꯌꯨ ꯑꯅꯥꯕꯒꯤ ꯌꯦꯡꯁꯤꯟꯕꯅꯤ ꯍꯥꯏꯗꯨꯅ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯣꯖꯥꯒꯤ ꯏꯆꯥꯒꯤ ꯑꯅꯥꯕ ꯑꯌꯦꯛꯄꯗꯣ ꯂꯧꯊꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯖꯥꯜ ꯃꯔꯥꯡ ꯀꯥꯏꯅ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯃꯦꯝꯆꯥ ꯔꯥꯖꯀꯨꯃꯥꯔꯤ ꯏꯆꯥꯅ ꯏꯃꯥꯒꯤꯁꯨ ꯃꯤꯠ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯁꯤꯒꯤꯁꯨ ꯏꯁꯣꯔꯗ ꯄ꯭ꯔꯦꯌꯔ ꯇꯧꯕꯗ ꯌꯥꯎꯕꯤꯌꯨ ꯏꯆꯥꯅ ꯍꯧꯖꯤꯛ ꯊꯥꯔꯤꯕꯁꯤ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯏ ꯏꯃꯥ ꯌꯦꯡꯉꯦ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤ ꯊꯥꯒꯠꯆꯔꯤ ꯃꯦꯝꯆꯥ ꯏꯃꯥꯕꯨ ꯌꯥꯝ ꯊꯥꯒꯠꯆꯩ ꯏꯃꯥꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯩ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯖꯗ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯦ ꯃꯌꯥꯝ ꯑꯩ ꯇꯁꯦꯡꯅ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯀꯣ ꯑꯩ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦ ꯍꯥꯟꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯅꯤꯄꯨꯔꯗ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯃꯇꯝꯗ ꯑꯩꯁꯨ ꯀꯞꯄꯦ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗꯒ ꯍꯟꯗꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯉꯥꯏꯇꯅ ꯌꯦꯡꯉꯤꯕꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯃꯔꯛꯇ ꯈꯪꯅꯕ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯃꯌꯥꯝ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗ ꯔꯤꯂꯦꯇꯤꯞꯁꯨ ꯃꯔꯤ ꯃꯇꯥꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯃꯅꯤꯄꯨꯔ ꯆꯠꯀꯦ ꯍꯥꯏꯅ ꯆꯍꯤ ꯃꯇꯥꯡ ꯑꯃ ꯈꯟꯈꯤꯕꯅꯤ ꯑꯉꯥꯡ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯃꯇꯝꯗꯨꯗ ꯌꯥꯝ ꯀꯟꯅ ꯏꯔꯥꯡ ꯑꯃ ꯊꯣꯛꯈꯤꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯛ ꯌꯥꯝ ꯀꯜꯂꯤ ꯈꯣꯠꯂꯤ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦ ꯀꯥꯏꯅ ꯍꯥꯏꯕꯁꯦ
ꯇꯥꯕꯁꯤꯗ ꯑꯩꯉꯣꯟꯗ ꯀꯤꯕꯣꯏ ꯀꯩꯗꯧꯕꯣꯏ ꯇꯧꯔꯒ ꯆꯠꯈꯤꯗꯦꯀꯣ ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯈꯪꯖꯔꯛꯄꯗꯒꯤꯗꯤ ꯅꯨꯡꯁꯤꯕꯤ ꯏꯃꯥꯁꯤꯡ ꯀꯌꯥ ꯄꯥꯕꯨꯡꯁꯤꯡ ꯀꯌꯥ ꯏꯌꯥꯝꯕ ꯀꯌꯥ ꯏꯅꯥꯎ ꯀꯌꯥ ꯏꯆꯦ ꯀꯌꯥ ꯏꯆꯟ ꯀꯌꯥ ꯏꯇꯩꯃ ꯀꯌꯥ ꯈꯪꯅꯍꯟꯕꯤꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯈꯪꯅꯔꯤꯕꯁꯤꯡ ꯑꯁꯦ ꯑꯁꯤꯗꯅꯦ ꯃꯌꯥꯝ ꯊꯃꯣꯏꯒꯤ ꯃꯔꯤ ꯍꯥꯏꯁꯦ ꯏꯒꯤ ꯃꯔꯤꯅ ꯍꯦꯜꯂꯤ ꯍꯥꯏꯁꯦ ꯃꯌꯥꯝ ꯏꯒꯤ ꯃꯔꯤꯗꯒꯤꯁꯨ ꯊꯃꯣꯏꯒꯤ ꯃꯔꯤꯅ ꯍꯦꯜꯂꯦꯕ ꯊꯃꯣꯏꯒꯤ ꯃꯔꯤꯁꯦ ꯃꯌꯥꯝ ꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯒꯁꯨ ꯂꯧ ꯈꯔꯒꯤꯗꯃꯛꯇ ꯂꯝ ꯃꯆꯦꯠ ꯑꯃꯒꯤꯗꯃꯛꯇ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯃꯔꯤ ꯑꯃꯒꯤ ꯃꯔꯤ ꯈꯪꯅꯔꯛꯇ꯭ꯔꯦꯕ ꯃꯌꯥꯝ ꯄꯩꯁꯥꯒꯤꯗꯃꯛꯇ ꯀꯥꯟꯅꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯃꯔꯤꯁꯤꯗꯤ ꯑꯗꯨ ꯊꯃꯣꯏꯗꯨꯒꯁꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯔꯤ ꯑꯣꯏꯍꯟꯕꯁꯦ ꯏꯆꯦ ꯍꯥꯏꯔꯤꯁꯦ ꯍꯦꯛ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯏꯆꯟ ꯍꯥꯏꯔꯤꯁꯦ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯟ ꯑꯗꯨꯃꯥꯏꯅ ꯃꯁꯤ ꯈꯜꯍꯜꯂꯤ ꯃꯌꯥꯝ ꯏꯃꯥ ꯍꯥꯏꯔꯤꯁꯦ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥꯒꯨꯝꯅ ꯈꯟꯖꯕ ꯃꯌꯥꯝ ꯑꯁꯤꯒꯤ ꯄꯥꯡꯒꯜꯁꯦ ꯑꯉꯛꯄꯅꯤ ꯃꯌꯥꯝ ꯍꯥꯏꯖꯤꯟꯅꯕ ꯌꯥꯗꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯨꯡꯁꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯀꯌꯥ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯈꯪꯅꯍꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯩꯇꯩ ꯈꯛꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯑꯣꯖꯥꯁꯤꯡ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦꯜꯁꯤꯡ ꯀꯌꯥ ꯑꯃꯁꯨ ꯐꯣꯟ ꯇꯧꯕꯤꯔꯛꯏ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜꯒꯤ ꯀꯕꯨꯏꯒꯤ ꯃꯔꯤꯡꯒꯤ ꯑꯗꯨ ꯔꯣꯡꯃꯩꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯥꯠ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯆꯤꯔꯨ ꯃꯌꯥꯝ ꯍꯥꯟꯅ ꯂꯩ ꯍꯥꯏꯕ ꯈꯪꯖꯔꯝꯗꯦ ꯑꯗꯨꯕꯨ ꯐꯣꯟ ꯇꯧꯕꯤꯔꯛꯄ ꯊꯃꯣꯏ ꯊꯧꯒꯠꯄꯤꯔꯛꯄ ꯌꯥꯝ ꯌꯥꯎꯋꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯁꯤꯡ ꯏꯆꯦꯜꯁꯤꯡ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯣꯏꯔꯁꯨ ꯅꯥꯒꯥ ꯑꯣꯏꯔꯁꯨ ꯈ꯭ꯔꯤꯁꯇꯗ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕꯁꯦ ꯐꯣꯡꯗꯣꯛꯆꯒꯦ ꯑꯩꯈꯣꯏꯅ ꯍꯟꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯦ ꯑꯃꯈꯛꯇꯪ ꯑꯣꯏꯔꯤꯕ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯅꯥꯛꯇꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯃꯤꯟꯅꯁꯤ ꯑꯋꯥꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯀꯟꯕꯤꯌꯨ ꯃꯄꯨꯒꯤ ꯊꯧꯒꯜ ꯇꯧꯖꯔꯛꯄꯗꯒꯤ ꯃꯔꯤꯡꯒꯤ ꯑꯣꯖꯥꯁꯤꯗ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯖꯈ꯭ꯔꯦ ꯅꯥꯒꯥꯒꯤ ꯏꯆꯦꯜꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯖꯈ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯦ ꯊꯋꯥꯏꯒꯤ ꯊꯧꯒꯜꯅꯤ ꯃꯌꯥꯝ ꯊꯋꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕꯁꯦ ꯃꯌꯦꯛꯀꯤ ꯅꯠꯇꯦ ꯍꯥꯏ ꯃꯌꯦꯛꯅ ꯍꯥꯠꯂꯤ ꯑꯗꯨꯕꯨ ꯊꯋꯥꯏꯒꯤ ꯊꯧꯒꯜꯁꯦ ꯏꯁꯣꯔꯅꯁꯨ ꯄꯥꯝꯃꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯃꯊꯪꯗ ꯄ꯭ꯔꯤꯌꯣ ꯀꯦꯁꯅ ꯄꯥꯏꯖꯔꯦ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯣꯖꯥ ꯑꯗꯣꯝꯒꯤꯁꯦ ꯑꯉꯥꯡ ꯌꯥꯎꯗꯕꯒꯤꯗꯣ ꯑꯣꯏꯕ ꯃꯥꯜꯂꯦ ꯃꯌꯥꯝ ꯑꯉꯥꯡ ꯌꯥꯎꯕꯁꯦ ꯑꯩꯈꯣꯏꯅ ꯏꯃꯤꯠꯇ ꯏꯆꯥ ꯎꯕꯁꯦ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅꯤ ꯑꯗꯨ ꯎꯍꯟꯒꯗꯧꯕꯗꯨꯁꯨ ꯏꯁꯣꯔꯒꯤ ꯕ꯭ꯂꯦꯁꯤꯡꯅꯤ ꯀꯣ ꯑꯉꯥꯡ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯁꯦꯝꯕꯤꯔꯛꯄꯁꯦ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯁꯦꯝꯕꯤꯕ ꯑꯃꯈꯛꯇꯪ ꯑꯣꯏꯔꯤꯕ ꯃꯄꯨ ꯃꯍꯥꯛꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯣꯖꯥ ꯄ꯭ꯔꯤꯌꯣ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯁꯣꯔ ꯁꯔꯒ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯕꯤꯕ ꯌꯥꯍꯣꯕꯥ ꯏꯄꯥ ꯏꯁꯣꯔ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯍꯥꯏꯖꯔꯤ ꯑꯣꯖꯥ ꯄ꯭ꯔꯤꯌꯣ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯗꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯕꯣꯔ ꯄꯤꯕꯤꯈꯤ ꯑꯩꯈꯣꯏ ꯅꯃꯤꯠꯇ ꯅꯆꯥ ꯎꯗꯨꯅ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯄꯥꯛ ꯁꯟꯅ ꯑꯩꯈꯣꯏ ꯁꯟꯗꯣꯛꯄ ꯑꯣꯏꯁꯅꯨ ꯏꯄꯥ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯑꯗꯣ ꯑꯣꯖꯥ ꯄ꯭ꯔꯤꯌꯣꯒꯤ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒꯤ ꯃꯊꯛꯇ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯑꯉꯥꯡ ꯅꯤꯖꯔꯤ ꯏꯄꯥ ꯏꯁꯣꯔ ꯅꯨꯡꯁꯤꯕ ꯃꯆꯥꯅꯨꯄꯥ ꯃꯆꯥꯅꯨꯄꯤꯁꯤꯡ ꯄꯤꯅꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯄꯜꯂꯝꯕ ꯌꯦꯠꯂꯝꯕꯒꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯊꯣꯛꯈꯤꯗꯨꯅ ꯑꯣꯖꯥ ꯑꯁꯤꯅ ꯄꯥꯏꯖꯔꯤꯕ ꯏꯁꯤꯡ ꯑꯁꯤꯗ ꯏꯄꯥ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯄꯥꯡꯒꯜ ꯍꯩꯊꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯁꯦꯡꯗꯣꯛꯄꯤꯌꯨ ꯑꯁꯦꯡꯕ ꯏꯁꯤꯡ ꯑꯣꯏꯍꯟꯕꯤꯗꯨꯅ ꯏꯁꯤꯡ ꯑꯁꯤ ꯍꯦꯛ ꯊꯛꯆꯕꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯗ ꯏꯄꯥ ꯌꯦꯠꯂꯝꯕ ꯄꯨꯝꯅꯃꯛ ꯊꯣꯛꯈꯤꯗꯨꯅ ꯅꯨꯡꯁꯤꯕ ꯃꯆꯥ ꯃꯊꯪꯒꯤ ꯆꯍꯤꯗ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯄꯣꯛꯄ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ 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 ꯑꯣꯖꯥ ꯊꯥꯖꯕꯤꯌꯨ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯊꯥꯒꯠꯄ ꯀꯥꯎꯕꯤꯒꯅꯨ ꯁꯣꯏꯗꯅ ꯑꯣꯖꯥꯒꯤ ꯃꯃꯤꯠꯇ ꯅꯨꯡꯁꯤꯕ ꯃꯆꯥꯁꯤꯡ ꯎꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯣꯖꯥꯅ ꯏꯃꯤꯠꯇ ꯏꯆꯥ ꯎꯔꯕ ꯃꯇꯨꯡꯗ ꯅꯤꯡꯁꯤꯡꯕꯤꯔꯛꯎ ꯐꯣꯟ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯂꯥꯛꯄꯤꯌꯨꯀꯣ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯑꯈꯥꯝ ꯗꯥꯏꯅ ꯑꯣꯖꯥ ꯑꯩꯍꯥꯛꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯋꯔꯁꯤꯞ ꯇꯧꯖꯅꯤꯡꯉꯤ ꯐ꯭ꯔꯦꯟꯁ ꯃꯌꯥꯝꯒ ꯍꯣꯏ ꯌꯥꯝ ꯐꯩ ꯐ꯭ꯔꯦꯟꯁ ꯃꯌꯥꯝꯒ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯏꯁꯣꯔ ꯊꯥꯒꯠꯄꯗꯤ ꯉꯝꯗꯕꯒꯤ ꯋꯥꯔꯤꯅꯤ ꯌꯥꯝ ꯐꯩꯀꯣ ꯌꯥꯝ ꯐꯩ ꯊꯥꯒꯠꯄꯤꯌꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯊꯥꯖꯕ ꯃꯌꯥꯝ ꯃꯁꯦꯟ ꯄꯨꯜꯂꯒ ꯏꯁꯣꯔꯗ ꯈꯨꯔꯨꯝꯕꯗꯤ ꯌꯥꯝ ꯐꯕꯅꯤ ꯁꯤꯁꯇꯔ ꯗꯥꯏꯅꯥ ꯇꯧꯕꯤꯌꯨ ꯏꯁꯣꯔꯅꯁꯨ ꯉꯝꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯁꯒꯣꯜꯁꯦꯝ ꯑꯔꯨꯅꯥ ꯂꯩꯃ ꯑꯣꯖꯥ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯒ ꯅꯨꯄꯤꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯉꯁꯤꯗꯒꯤ ꯍꯧꯔꯦ ꯄ꯭ꯔꯦꯌꯔꯗ ꯌꯥꯎꯕꯤꯌꯣ ꯑꯩꯒꯤ ꯕꯕꯥ ꯌꯨ ꯊꯛꯄ ꯐꯅꯕꯒꯤꯗꯃꯛꯁꯨ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯌꯣ
ꯍꯣꯏ 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 ꯌꯨ ꯊꯛꯄꯗꯤ ꯐꯔꯛꯀꯅꯤꯗ ꯌꯨ ꯊꯛꯄꯁꯦ ꯁꯣꯏꯗꯅ ꯐꯔꯛꯄ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯑꯦꯛꯖꯥꯝ ꯑꯗꯣ ꯃꯥꯏ ꯄꯥꯛꯍꯟꯕꯤꯕ ꯑꯣꯏꯁꯅꯨꯀꯣ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯍꯟꯒꯅꯤ ꯑꯗꯨꯒ ꯍꯣꯠꯅꯕ ꯀꯟꯕꯒꯤ ꯃꯊꯧ ꯇꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯃꯔꯝ ꯄꯨꯝꯅꯃꯛꯇ ꯏꯁꯣꯔꯗ ꯅꯤꯖꯒꯗꯧꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯁꯨ ꯈꯔ ꯇꯧꯒꯗꯕ ꯂꯩꯔꯤ ꯀꯣ ꯑꯩꯈꯣꯏꯅꯁꯨ ꯈꯔ ꯇꯧꯒꯗꯕ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯥꯏꯔꯤꯛ ꯄꯥꯍꯟꯕ ꯀꯣ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯍꯥꯏꯕꯤꯕ ꯀꯅꯥꯒꯨꯝꯕ ꯃꯃꯥ ꯃꯄꯥ ꯑꯃꯃꯝ ꯂꯩ ꯃꯆꯥꯗ ꯐꯨꯅꯧ ꯑꯗꯣ ꯐꯨꯔꯝꯃꯨ ꯑꯗꯨꯑꯣꯏꯗꯤ ꯀꯩꯅꯣ ꯇꯧꯔꯝꯃꯨ ꯃꯆꯤꯟ ꯊꯤꯔꯝꯃꯨ ꯅꯪꯅ ꯉꯝꯃ ꯂꯥꯛꯎ ꯍꯥꯏꯅ ꯇꯥꯛꯄ ꯃꯃꯥ ꯃꯄꯥꯁꯨ ꯂꯩ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯇꯥꯛꯄꯤꯕꯀꯣ ꯃꯆꯥꯗ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯤ ꯍꯥꯏꯔꯤꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯗ ꯐꯨꯅꯧ ꯐꯨꯔꯝꯃꯨ ꯃꯃꯥꯏꯗ ꯁꯨꯔꯝꯃꯨꯒ ꯍꯥꯏꯕ ꯃꯃꯥ ꯃꯄꯥꯁꯦ ꯃꯥꯒꯤ ꯃꯆꯥꯁꯦ ꯂꯥꯁꯇ ꯑꯋꯥꯕ ꯑꯃ ꯇꯥꯏꯌꯦꯕ ꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯃꯆꯥꯗ ꯃꯃꯥ ꯃꯄꯥꯅ ꯃꯤꯅ ꯅꯪꯉꯣꯟꯗ ꯍꯧꯔꯒꯁꯨ ꯅꯪ ꯈꯨꯠ ꯊꯥꯜꯂꯨꯅꯨꯀꯣ ꯅꯪ ꯊꯤꯅ ꯉꯥꯡꯉꯨꯅꯨꯀꯣ ꯅꯪ ꯅꯣꯟꯊꯔꯒ ꯆꯠꯂꯨ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯍꯜꯂꯛꯎꯀꯣ ꯅꯪ ꯑꯀꯥꯝꯄꯦꯠ ꯉꯥꯡꯉꯅꯨꯀꯣ ꯃꯤ ꯈꯟꯅꯅꯨꯀꯣ ꯃꯤꯅ ꯍꯦꯟꯖꯈꯤꯁꯅꯨ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯅꯪ ꯃꯤꯅ ꯍꯧꯔꯒꯁꯨ ꯍꯦꯟꯖꯁꯅꯨ ꯑꯗꯨ ꯅꯪ ꯂꯥꯏꯔꯤꯛꯇ ꯅꯪꯒꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯑꯣꯏꯅꯕ ꯍꯣꯠꯅꯧ ꯆꯤꯡꯕ ꯅꯨꯡꯁꯤꯕ ꯋꯥꯍꯩꯁꯦ ꯇꯥꯛꯄꯤꯕꯒꯤ ꯃꯊꯧ ꯇꯥꯔꯦ ꯃꯌꯥꯝ ꯀꯣ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯀꯤꯡ ꯗꯦꯚꯤꯁꯟ ꯀꯀꯥ ꯑꯩꯍꯥꯛꯄꯨ ꯈꯪꯕꯤꯕ꯭ꯔꯣ ꯗꯦꯕꯤꯠ ꯍꯣꯏ ꯗꯦꯕꯤꯠꯁꯦ ꯋꯥꯔꯤꯗꯤ ꯁꯥꯟꯅꯈꯤꯕ ꯃꯥꯜꯂꯦ ꯀꯣ ꯑꯗꯣ ꯐꯖꯅ ꯁꯛ ꯎꯅꯗꯕꯅꯤꯅ ꯐꯖꯅꯁꯨ ꯈꯪꯖꯩ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯔꯤ ꯕ꯭ꯔꯗꯔ ꯍꯥꯏꯅ ꯍꯥꯏꯖꯔꯒꯦ ꯕ꯭ꯔꯗꯔꯗꯤ ꯀꯝꯗꯧꯕꯤꯔꯤꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯃꯌꯥꯝ ꯂꯚꯂꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯕꯨꯁꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯁꯣꯔꯅ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡ ꯃꯌꯥꯝ ꯑꯃ ꯄꯤꯅꯕꯤꯕꯁꯦ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯃꯌꯥꯝ ꯊꯋꯥꯏꯒꯤ ꯃꯔꯤꯁꯦ ꯊꯃꯣꯏꯒꯤ ꯃꯔꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯎꯅꯒꯗꯧꯕꯅꯤꯀꯣ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯐꯖꯅ ꯈꯪꯗꯕꯁꯤꯡꯅ ꯂꯥꯟꯅ ꯈꯟꯕꯤꯕꯒꯤ ꯋꯥꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕꯁꯤꯡꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯆꯔꯆ ꯀꯥꯔꯤꯁꯦ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯍꯥꯏꯕ ꯇꯥꯏ ꯈ꯭ꯔꯤꯁꯇꯦꯟꯁꯤꯡꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯄꯨꯜꯂꯦ ꯍꯥꯏꯗꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅ ꯄꯨꯜꯂꯤꯕꯁꯦ ꯃꯌꯥꯝ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯍꯥꯏꯖꯕꯅꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯈ꯭ꯔꯤꯁꯇꯦꯟꯁꯤꯡꯅ ꯄꯨꯜꯂꯤꯕꯁꯦ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯅꯤ ꯑꯃꯅ ꯑꯃꯒꯤꯗꯃꯛ ꯍꯥꯏꯖꯕꯤꯅꯣ ꯃꯌꯥꯝ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯏꯪꯊꯕ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯅꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯟꯕꯤꯕꯒꯤ ꯃꯄꯨ ꯏꯄꯥ ꯏꯁꯣꯔ ꯃꯍꯥꯛꯅ ꯍꯤꯡꯒꯠꯄꯒꯤ ꯅꯨꯃꯤꯠ ꯆꯌꯣꯜꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯏꯪꯊꯕꯒꯤ ꯖꯨꯕꯔꯥꯖ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯁꯪꯂꯦꯟꯗ ꯆꯠꯇꯨꯅ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯊꯥꯖꯕ ꯃꯌꯥꯝ ꯄꯨꯜꯂꯒ ꯍꯥꯏꯖꯕꯁꯦ ꯏꯁꯣꯔꯅ ꯄꯥꯝꯃꯤ ꯄꯨꯛꯅꯤꯡ ꯄꯨꯛꯆꯦꯜ ꯑꯃꯠꯇ ꯑꯣꯏꯅꯀꯣ ꯑꯁꯤꯒꯤꯅꯤ ꯃꯌꯥꯝ ꯆꯔꯆꯇ ꯆꯠꯂꯒ ꯑꯩꯈꯣꯏ ꯑꯔꯥꯟꯕ ꯉꯥꯡꯅꯕ ꯂꯥꯟꯅ ꯇꯧꯕ ꯂꯃꯟ ꯈꯨꯝꯅꯕꯒꯤ ꯄ꯭ꯂꯥꯅꯤꯡ ꯇꯧꯅꯕꯒꯤ ꯅꯠꯇꯦ ꯃꯌꯥꯝ ꯑꯗꯨꯒꯨꯝꯅ ꯀꯅꯥꯒꯨꯝꯕꯅ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯅꯠꯇꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯔꯒ ꯂꯃꯟ ꯈꯨꯝꯕꯒꯤ ꯋꯥ ꯍꯥꯏꯔꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯔꯒ ꯀꯣꯛꯄꯤꯕ ꯉꯝꯃꯛꯇ꯭ꯔꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯔꯒ ꯃꯩ ꯍꯧꯅ ꯁꯥꯎꯔꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯔꯒ ꯃꯆꯤꯟꯗꯒꯤ ꯑꯀꯥꯝꯄꯦꯠ ꯃꯌꯥꯝ ꯊꯣꯛꯑꯕ ꯑꯗꯨ ꯏꯁꯣꯔꯅ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯈꯪꯗꯕꯁꯤꯡꯅꯗꯤ ꯆꯔꯆꯇ ꯃꯈꯣꯏ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯄꯨꯜꯂꯤ ꯀꯥꯏꯅ ꯂꯥꯟꯕꯒꯤ ꯅꯦꯒꯦꯇꯤꯞꯇꯁꯨ ꯑꯗꯨꯝ ꯍꯥꯏꯕ ꯇꯥꯖꯩ ꯑꯗꯨꯕꯨ ꯇꯁꯦꯡꯅꯗꯤ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯒ ꯄꯨꯜꯂꯒ ꯇꯥꯏꯕꯪ ꯃꯥꯂꯦꯝꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯅꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯖꯤꯇꯥ ꯑꯣꯖꯥꯃꯨꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯌꯨ ꯍꯥꯏ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔ ꯑꯖꯤꯇꯥ ꯃꯍꯥꯛ ꯑꯃꯁꯨꯡ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤ ꯏꯄꯥꯅ ꯂꯣꯏꯅꯕꯤꯌꯨ ꯏꯄꯥꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯁꯣꯛꯄꯤꯌꯨ ꯐꯠꯇꯕꯒꯤ ꯄꯥꯡꯒꯜ ꯑꯃꯠꯇꯅ ꯆꯪꯗꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯏꯄꯥꯅ ꯍꯛꯀꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯕꯨꯁꯨ ꯂꯣꯏꯅꯕꯤꯌꯨ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕ ꯃꯆꯥꯅꯨꯄꯥ ꯃꯆꯥꯅꯨꯄꯤꯁꯤꯡ ꯑꯣꯏꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯑꯥꯃꯦꯟ ꯑꯥꯃꯦꯟ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯃꯌꯥꯝ ꯏꯒꯔ ꯕꯕꯜ ꯍꯥꯏꯕꯀꯣ ꯑꯣꯖꯥꯒꯤ ꯋꯥꯍꯩꯁꯦ ꯇꯥꯕꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯍꯧꯈꯤꯕ ꯃꯇꯝ ꯅꯤꯡꯁꯤꯡꯂꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯄꯥꯜ ꯅꯥꯏꯗꯕꯅꯤ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯁꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯈꯤꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯑꯗꯨꯕꯨ ꯂꯣꯏꯔꯔꯣꯏꯗꯧꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯩꯈꯣꯏ ꯃꯆꯥꯁꯤꯡ ꯉꯥꯛꯇꯅꯤ
ꯑꯣꯖꯥꯗꯨꯅ ꯑꯩꯈꯣꯏ ꯊꯃꯣꯏ ꯊꯧꯒꯠꯃꯤꯟꯅꯁꯤ, ꯑꯣꯖꯥꯒꯤ ꯊꯃꯣꯏꯕꯨꯁꯨ ꯊꯧꯒꯠꯆꯔꯤ꯫ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯡꯇꯛꯅꯒꯅꯨ, ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯋꯥꯍꯩ ꯑꯩꯅ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯉꯝꯂꯦ, ꯑꯩꯈꯣꯏꯅ ꯊꯥꯖꯔꯤꯕ ꯏꯁꯣꯔ, ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯣꯏꯅꯕꯤꯔꯤꯕ ꯏꯄꯥꯁꯦ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯉꯝꯕ ꯏꯄꯥꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯅ ꯅꯠꯇꯦ, ꯅꯣꯡꯃꯩ ꯀꯥꯞꯄꯒ ꯇꯥꯅ ꯊꯤꯜꯂꯒ ꯊꯥꯡꯅ ꯊꯤꯜꯂꯒ ꯅꯠꯇꯦ, ꯅꯨꯡꯁꯤꯕꯅ ꯉꯝꯈꯤꯕꯅꯤ, ꯏ ꯊꯥꯗꯗꯨꯅ꯫ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ꯫ ꯑꯗꯨꯒ ꯃꯦꯝꯆꯥ ꯔꯥꯖꯀꯨꯃꯥꯔꯤ, ꯏꯃꯥꯒꯤꯁꯨ ꯁꯣꯏꯗꯅ ꯌꯥꯝꯗ꯭ꯔꯁꯨ ꯈꯔ ꯍꯥꯞꯀꯅꯤ ꯇꯥꯡ 10 ꯋꯥꯏꯗ꯫ ꯍꯣꯏ ꯏꯃꯥ, ꯊꯥꯒꯠꯆꯔꯤ꯫ ꯑꯩꯅ ꯇꯧꯖꯔꯤꯕ, ꯏꯃꯥ ꯃꯆꯥꯅ ꯇꯧꯖꯔꯤꯕ ꯑꯁꯥꯁꯦ ꯃꯌꯥꯝ ꯏꯃꯥꯁꯤꯡ, ꯏꯆꯤꯜ ꯏꯅꯥꯎ, ꯏꯆꯦ ꯏꯆꯜꯁꯤꯡꯅ ꯊꯨꯡꯍꯟꯕꯤꯌꯨ꯫ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯍꯦꯟꯅ ꯍꯦꯟꯅ ꯇꯥꯛꯊꯣꯛꯆꯒꯦ꯫ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯃꯥꯕꯨ, ꯃꯃꯜ ꯌꯥꯝꯂꯕ ꯏꯃꯥꯒꯤ ꯋꯥꯍꯩꯅꯤ꯫ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯑꯔꯊ ꯆꯥꯎꯏ ꯏꯃꯥꯅ ꯍꯥꯏꯕꯤꯔꯛꯏꯕꯁꯦ꯫ ꯃꯔꯝꯗꯤ ꯀꯅꯥꯁꯨ ꯑꯩꯒꯤ ꯃꯅꯤꯡꯗ ꯍꯥꯏꯖꯔꯒꯗꯤ, ꯃꯅꯤꯡꯗ ꯀꯅꯥꯗꯁꯨ ꯑꯁꯥ ꯑꯃ ꯂꯩꯗꯨꯅ ꯊꯥꯖꯔꯒ ꯇꯧꯖꯕ ꯅꯠꯆꯗꯦ꯫ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯩ ꯍꯥꯏꯗꯨꯅ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯩꯕ ꯃꯇꯝꯗ ꯏꯃꯥ, ꯏꯆꯤꯜ ꯏꯅꯥꯎ, ꯏꯆꯦ ꯏꯆꯜ ꯃꯌꯥꯝ ꯑꯃ ꯄꯤꯅꯕꯤꯔꯦ꯫ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ, ꯏꯃꯥꯒꯤ ꯑꯅꯥꯕ ꯑꯌꯦꯛꯄ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯄꯤꯈ꯭ꯔꯕꯅꯤ, ꯐꯔꯛꯄ ꯑꯣꯏꯔꯁꯅꯨ꯫ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ꯫ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯃꯅꯤꯡꯉꯥꯟꯕ ꯕꯤꯗꯥꯜ ꯑꯣꯖꯥ, ꯃꯅꯤꯡꯉꯥꯟꯕ ꯑꯩꯒꯤ ꯑꯦꯛꯖꯥꯝ ꯗꯦꯠ 4ꯗꯒꯤ ꯍꯧꯔꯅꯤ, ꯑꯗꯨꯅ ꯑꯣꯖꯥꯅ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯏꯃꯥ ꯏꯆꯥ ꯈꯤꯇ ꯂꯩꯕꯅꯤ, ꯀꯔꯤꯁꯨ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯣꯖꯥ ꯌꯥꯝ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯍꯥꯏꯖꯔꯒꯦꯀꯣ, ꯏꯅꯥꯎ ꯌꯥꯝ ꯅꯨꯡꯁꯤ, ꯑꯗꯣꯝꯅ ꯀꯔꯤꯁꯨ ꯄꯥꯡꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ ꯋꯥꯍꯩꯁꯤ ꯌꯥꯝ ꯆꯥꯎꯋꯤ, ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯄꯥꯡꯉꯕꯅꯤ, ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯍꯥꯞꯄꯅꯤ꯫ ꯊꯧꯅꯥ ꯍꯥꯞꯄꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯏ ꯃꯌꯥꯝ꯫ ꯑꯩꯅ ꯇꯧꯖꯔꯤꯕꯁꯦ ꯀꯅꯥꯁꯨ ꯑꯩꯒꯤ ꯀꯩꯅꯣꯗ ꯂꯩꯇꯕ, ꯀꯅꯥꯗꯁꯨ ꯑꯩꯅ ꯉꯥꯔꯒ ꯉꯥꯗꯕ ꯍꯥꯏꯕꯁꯦ, ꯑꯩꯒꯤ ꯃꯅꯤꯡꯗ ꯃꯃꯥꯡꯗ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯣꯏꯕ ꯀꯅꯥꯗꯁꯨ ꯂꯩꯇꯕ ꯍꯥꯏꯕꯁꯦ, ꯃꯇꯥꯡꯗ ꯀꯌꯥꯝ ꯇꯅꯤꯛꯂꯝꯒꯅꯤ, ꯀꯌꯥꯝ ꯇꯨꯛꯊꯔꯝꯒꯅꯤ, ꯀꯌꯥꯝ ꯂꯨꯞꯊꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨꯀꯣ꯫ ꯑꯗꯨꯕꯨ ꯑꯗꯣꯝ ꯃꯌꯥꯝꯁꯤꯡ ꯂꯩ, ꯑꯩꯒꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯩ ꯍꯥꯏꯗꯨꯅ ꯊꯥꯒꯠꯆꯕꯅꯤ꯫ ꯑꯗꯣꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯗꯣꯝ ꯊꯥꯕꯤꯔꯤꯕ ꯋꯥꯍꯩ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯩꯉꯣꯟda ꯄꯤꯔꯦ ꯍꯥꯏꯅ ꯑꯩ ꯈꯜꯂꯦ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯍꯦꯟꯅ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯏꯅꯥꯎ꯫ ꯑꯗꯣꯝꯒꯤ ꯏꯃꯥ, ꯑꯗꯣꯝꯅ ꯂꯩꯕ ꯃꯐꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯦꯡꯗꯅ ꯂꯩꯕꯤꯁꯅꯨ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯊꯥꯒꯗꯧꯔꯤꯕ ꯑꯦꯛꯖꯥꯝ ꯐꯖꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ꯫ ꯍꯌꯦꯡ ꯆꯥꯎꯔꯒ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯉꯝꯕ ꯑꯣꯏꯌꯨ꯫ ꯏꯁꯣꯔꯅ ꯄꯤꯅꯕꯤꯒꯅꯤ, ꯄꯤꯅꯕꯁꯦ ꯃꯥꯒꯤ ꯈꯨꯠꯇ ꯂꯩ꯫ ꯑꯗꯨꯅ ꯃꯃꯥꯕꯨ ꯌꯥꯝ ꯂꯨ ꯇꯧ ꯀꯣ꯫ ꯃꯃꯥꯒ ꯅꯪꯒꯗ ꯂꯩ ꯍꯥꯏꯕꯗꯣ, ꯃꯃꯥꯅꯅꯦ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯕꯤꯌꯨ ꯀꯣ꯫ ꯅꯪ ꯍꯌꯦꯡ ꯊꯕꯛ ꯇꯧꯔꯒ ꯃꯃꯥꯒꯤ ꯋꯥꯠꯇꯅꯕ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯄꯥꯒꯤ ꯊꯧꯒꯜꯁꯨ ꯇꯧꯃꯤꯟꯅꯁꯤꯀꯣ꯫ ꯅꯪꯅ ꯑꯆꯧꯕ ꯊꯕꯛ ꯇꯧꯕ ꯑꯣꯏꯌꯨ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇꯁꯨ ꯌꯦꯡꯉꯨ ꯏꯅꯥꯎ ꯃꯌꯥꯝ꯫ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯋꯥ ꯑꯅꯥꯕꯁꯦ ꯀꯣꯛꯍꯟꯃꯤꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ, ꯏꯁꯣꯔꯗ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ꯫ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕ ꯏꯃꯥ ꯄꯥꯕꯨꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯇꯧꯔꯝꯒꯗꯧꯕꯗꯣ ꯂꯥꯞꯅ ꯂꯩꯖꯔꯒꯁꯨ ꯃꯌꯥꯝ ꯑꯩ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯏꯁꯣꯔꯗ ꯍꯥꯏꯖꯕ ꯅꯠꯇꯅꯗꯤ ꯎꯄꯥꯏ ꯂꯩꯖꯗꯦ꯫ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ꯫ ꯑꯗꯨꯒ ꯍꯦꯝꯆꯟꯗ꯭ꯔ ꯑꯅꯤꯡꯊꯧꯖꯥ ꯍꯥꯏꯕꯅꯤꯀꯣ, ꯍꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯍꯦꯜꯂꯣ ꯁꯥꯔ ꯑꯣꯖꯥ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯀꯪꯂꯩꯄꯥꯛ 9299ꯅ ꯑꯣꯖꯥ ꯑꯩꯒꯤ ꯊꯕꯛꯀꯤꯗꯃꯛꯇ ꯄ꯭ꯔꯥꯊꯅꯥ ꯇꯧꯕꯤꯌꯨ꯫ ꯀꯪꯂꯩꯄꯥꯛ ꯑꯗꯣꯝꯒꯤꯗꯃꯛꯇ ꯍꯥꯏꯖꯒꯦ꯫ ꯏꯄꯥ ꯏꯁꯣꯔ ꯄ꯭ꯔꯚꯨ ꯖꯤꯁꯨ, ꯃꯄꯥ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯊꯋꯥꯏ ꯑꯁꯦꯡꯕ ꯑꯍꯨꯝꯃꯛ ꯑꯃꯠꯇ ꯑꯣꯏꯔꯤꯕ ꯏꯄꯥ, ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ, ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯀꯪꯂꯩꯄꯥꯛ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯊꯣꯜꯂꯤꯕ ꯏꯅꯥꯎ ꯑꯁꯤꯒꯤ ꯏꯄꯥ ꯃꯥꯒꯤ ꯊꯕꯛꯀꯤꯗꯃꯛꯇ ꯍꯥꯏꯖꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯂꯤ ꯏꯄꯥ꯫ ꯅꯆꯥꯅ ꯍꯥꯏꯖꯔꯤ ꯄ꯭ꯔꯚꯨ, ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯦ ꯏꯄꯥꯅ ꯄꯤꯅꯕꯤꯌꯨ, ꯃꯥꯒꯤ ꯑꯊꯣꯏꯕ ꯊꯕꯛ ꯑꯃ ꯄꯤꯅꯕꯤꯌꯨ ꯏꯄꯥ꯫ ꯏꯄꯥ ꯏꯁꯣꯔ, ꯃꯥꯒꯤ ꯄꯜꯂꯝꯕ ꯌꯦꯠꯂꯝꯕ ꯂꯩꯔꯒꯁꯨ ꯂꯧꯊꯣꯛꯄꯤꯌꯨ꯫ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯊꯕꯛꯀꯤ ꯃꯄꯥꯜꯗꯒꯤ ꯐꯪꯖꯔꯛꯄ ꯃꯥꯒꯤ ꯄꯩꯁꯥ ꯑꯗꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯌꯥꯕ ꯑꯣꯏꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ꯫ ꯃꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯂꯝꯖꯤꯡꯕꯤꯌꯨ꯫ ꯑꯥꯃꯦꯟ ꯑꯥꯃꯦꯟ꯫ ꯊꯥꯒꯠꯆꯔꯤ ꯏꯅꯥꯎ, ꯁꯣꯏꯗꯅ ꯏꯁꯣꯔꯅ ꯃꯥꯏ ꯄꯥꯛꯍꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ꯫ ꯀꯟꯕꯤꯕꯒꯤ ꯃꯄꯨꯅꯤ, ꯏꯪꯊꯕꯒꯤ ꯖꯨꯕꯔꯥꯖꯅꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ
eager bubble haibako matam pumnamak matam pumbada mapu ibungona loinabiduna awa ana tabasingda mateng pangba ngamba oibiyo thagachari oza amen 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 oizege oza oza wanasu agidamakta haijabiyu aduga mathangi comment se bimol kangambam praise the lord haiduna haibire thagachari brother oza bimol kangabam oza bu yam thagachari ishorna hene hene oza ozagi mung manungi mathakta loinabibo isanu haiduna oza haijari mathangi comment sina king davidson maitai kayabu wari sujaningi christian gi matang christian gi mingthonda kayaba maitai kayabu wari sajaningi kristagi mingthonda haiduna haibire hoi oza khoi maitai oiragasu tongan tonganba Yesu Kristagi achumbase akoina phongdokjanaba honajabani Christian changu haibana natte achumbadunani koza achumbadunani aduga Christian haina kaubasingi maraktasu achumba ishorgi thabak tawraktabasu mayam ama lei oza ko ada mekhoi singdasu takadaba haigadaba watli oza thagachari comment tawbirakpagi damakta King Davidson aduga mathangi comment se Nigita Singha Dayanan aigi company-da thadakhiba sale-do hojik phauba fangdri aduna ipa ishorda amuktang khurambiyu thagachari amen Prabhu Jesu Kristana ichena company-da thadakhi hariba sale ado halanbibo isanu ahanbada ichena Prabhu Jesu Kristagi manakta changbiyu naksanbiyu Bible pabiyu aduga ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯅ ꯀꯔꯤꯅꯣ ꯅꯠꯇꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯑꯣꯏꯗꯕ ꯇꯥꯔꯒꯗꯤ ꯑꯦꯅꯤ ꯊꯕꯛꯇ ꯀꯩꯅꯣ ꯑꯣꯏꯔꯦꯀꯣ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯏꯆꯦꯅ ꯏꯆꯦꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯄꯩꯁꯥꯗꯣ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄ ꯌꯥꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯕꯤꯕ ꯑꯣꯏꯁꯅꯨ ꯍꯣꯠꯅꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ MG ꯈꯤꯅꯤꯅ ꯍꯥꯏꯕꯀꯣ ओजाबु थागचरी अखोइगी प्रभु जीसु ख्रिस्ट से अहिंग ईश्वरनी हाइबसे मिपुम खुदिंगना खंगबो इसनु आमेन ओजाबु सु ईश्वरना मतम पुनमक लोने बिबो इसनु आमेन 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 थागचरी ओजा अहिंग ईश्वर कनबिबगी मपु महाखक्तनी ओजा लेंबिरकदोरिबदिसु महाखक्तनी खंगद्रिंगी मतमदा मतममदा ngangammi ओजा मीगिनी अदुगिनी ngasidi aigi chinasina haidokchagiba matamda ngangkiba wado ai khangjadabagini pa ishor haina kapsaba matamdane chanupa aina kokpire haiduna nangna adumna ngangbaduna aina nangbu hena nungsibane aina nangbu khandokpagi maramna nangna su ngangkibani meyam punamak ishorgi loina planning ngaktani ko ishorgi thorangni ipana aibu khandokpiba matamda aibu icham chamna khandokpo oiragadi ngasi sumna ishorgi thogal toramdabasu yai अदुबु ईश्वर की थकल तोहनबीरे अदुगा मयाम अइना लानकिबा अइना अखोइना फुखि हाइबा पास्टर दो अदुगा ngahak लेतना वारी सानजै ओजा आइगी दमकता प्रार्थना तौबिउ हाइना अइनासु हाइजे मयाम हारिबा ओजा दो याम नुसी को मयाम मंगोंदगी अइना ख्रिस्टगी अचुम्बदो अइंगोंदगी प्रैक्टिकल ओइना अइना उजखिबनी मयाम थागचरी ओजा ककाना प्रेयर तौबदगी अमुकफाव इचादो नारक्त्रे थैंक यू काका हाइदन हाइबिरे थागचरी ओ लिली थोकचोम सिस्टर की फोटो से उजबदगी निंगसिंगजरे सिस्टर से गुवाहाटी दा लई हाइबदु नत्रा होय होय सिस्टर की अंगांदो अमुगना नारक्तबो ओइरसनु पुंसी नुंसांगबा मिथोय मियन ओइबो ओइरसनु हाइदुना अदुगा सिस्टर की सु अवाना लेतबा सिस्टर खक्ता नतना सिस्टर की पुरैबसु मतम चुप्पदा हराव तयामना लैबो ओइसनु हाइदुना हाइजरी सिस्टर याम नुंसी याम नुंगाई ताबदा ईश्वरबु याम थागले अइगी पांगल नत्ते यीशु ख्रिस्ट की थौजालनि ओजा अइगी इपुरैबगी दमकता हाइजबदा यावबियो महाकी मना तादबा अदुगा इपा अदुगा इबा पाबा हाइतबा
ꯑꯁꯤꯒꯤꯗꯃꯛꯇ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯆꯧꯕ ꯃꯌꯥꯝ ꯑꯃꯅ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯥꯒꯤ ꯂꯥꯛꯏꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯐꯝꯍꯜꯂꯦ ꯃꯗꯨꯗ ꯂꯣꯟ ꯊꯣꯛꯇꯕ ꯃꯃꯤꯠ ꯎꯗꯕ ꯃꯅꯥ ꯇꯥꯗꯕ ꯀꯌꯥ ꯀꯌꯥ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯈꯣꯏꯕꯨ ꯐꯍꯟꯕꯤꯔꯦ ꯃꯗꯨꯗ ꯂꯣꯟ ꯊꯣꯛꯇꯕꯁꯤꯡꯅ ꯋꯥ ꯉꯥꯡꯕ ꯃꯅꯥ ꯇꯥꯗꯕꯁꯤꯡꯅ ꯇꯥꯕ ꯎꯕ ꯃꯇꯝꯗ ꯃꯤꯌꯥꯝ ꯑꯗꯨꯅ ꯏꯉꯛ ꯉꯛꯂꯗꯨꯅ ꯏꯖ꯭ꯔꯥꯌꯦꯜꯒꯤ ꯏꯁꯣꯔꯕꯨ ꯊꯥꯒꯠꯆꯩ ꯍꯥꯏꯗꯨꯅ ꯍꯥꯏ ꯏꯖ꯭ꯔꯥꯌꯦꯜꯒꯤ ꯏꯁꯣꯔ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯒꯤ ꯄꯨꯔꯕꯒꯤ ꯃꯅꯥ ꯇꯥꯗꯕ ꯏꯕ ꯉꯝꯗꯕꯗꯣ ꯃꯅꯥꯗꯣ ꯍꯥꯡꯗꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯏꯕ ꯉꯝꯗꯕ ꯉꯝꯃꯛꯄ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯖ꯭ꯔꯥꯌꯦꯜꯒꯤ ꯏꯁꯣꯔ ꯃꯤꯑꯣꯏꯕ ꯁꯦꯝꯕꯤꯔꯛꯄ ꯃꯄꯨ ꯃꯄꯥꯁꯨ ꯃꯆꯥꯁꯨ ꯊꯋꯥꯏ ꯑꯁꯦꯡꯕ ꯑꯍꯨꯝꯃꯛ ꯑꯃꯠꯇ ꯑꯣꯏꯕ ꯏꯄꯥ ꯅꯥꯖꯔꯦꯠꯀꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯊꯧꯖꯥꯜ ꯑꯥꯃꯦꯟ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯌꯥꯝꯃꯝꯃꯦ ꯃꯌꯥꯝ ꯑꯩ ꯂꯥꯏꯐꯁꯦ ꯌꯥꯝ ꯂꯣꯏꯁꯤꯟꯖꯅꯕ ꯇꯧꯖꯔꯒꯦ ꯔꯣꯃꯤ ꯃꯁꯤꯀꯣ ꯑꯣꯖꯥꯁꯤ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯑꯣꯖꯥꯒꯤ ꯆꯦꯅꯦꯜ ꯌꯦꯡꯕ ꯄꯦꯟꯕ ꯅꯥꯏꯗꯦ ꯆꯍꯤ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯣꯖꯥꯕꯨ ꯋꯥꯔꯤ ꯁꯥꯅꯅꯤꯡꯕ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯣꯖꯥ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯒꯤ ꯁꯤꯜꯆꯔ ꯍꯥꯏꯅ ꯂꯩꯕꯗꯣ ꯁꯤꯜꯆꯔꯒꯤ ꯃꯅꯥꯛꯇꯅꯤ ꯁꯤꯜꯆꯔꯒꯤ ꯃꯅꯥꯛꯁꯤꯗ ꯑꯣꯖꯥ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯈꯨꯟ ꯃꯌꯥꯝ ꯑꯃ ꯇꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯕꯣꯟꯇꯥꯔꯥꯄꯨꯔ ꯍꯥꯏꯅ ꯑꯩꯒꯤ ꯈꯨꯟꯒꯤ ꯃꯃꯤꯡꯁꯦ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯅꯣꯡꯃ ꯁꯥꯟꯅꯃꯤꯟꯅꯁꯤ ꯑꯣꯖꯥ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯁꯤ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯅꯁꯨ ꯑꯗꯨꯝ ꯄ꯭ꯔꯥꯊꯅꯥꯗ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯔꯣꯃꯤꯅꯥꯁ ꯃꯁꯤ ꯑꯩ ꯎꯠꯇꯔ ꯄ꯭ꯔꯗꯦꯁ ꯍꯥꯏꯕ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇꯒꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇꯒꯤ ꯌꯦꯡꯕꯤꯗꯨꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯣꯝꯅ ꯂꯩꯔꯤꯕ ꯃꯐꯝꯗ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯣꯝꯗ ꯃꯇꯝ ꯆꯨꯞꯄꯗ ꯀꯣꯟꯁꯤꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯦ ꯁꯂꯥꯝ ꯕꯁꯟꯇ ꯑꯣꯖꯥ ꯁꯟꯗꯦꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯂꯥꯏꯚ ꯇꯧꯕꯤꯔꯤꯕ꯭ꯔꯣ ꯇꯧꯕꯤꯔꯗꯤ ꯂꯥꯏꯚ ꯊꯥꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤ ꯕ꯭ꯔꯗꯔ ꯍꯟꯗꯛꯁꯦ ꯁꯟꯗꯦꯒꯤ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯂꯥꯏꯚꯁꯦ ꯍꯟꯗꯛ ꯈꯔꯅꯤ ꯂꯦꯞꯆꯩ ꯑꯗꯨꯒ ꯃꯇꯨꯡꯗ ꯑꯃꯨꯛ ꯉꯝꯕ ꯃꯇꯝꯗ ꯑꯩ ꯊꯥꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯑꯦꯅꯂꯤ ꯃꯦ ꯍꯥꯏꯕꯀꯣ ꯑꯣꯖꯥ ꯄ꯭ꯂꯤꯖ ꯄ꯭ꯔꯦ ꯐꯣꯔ ꯃꯥꯏ ꯐꯦꯃꯤꯂꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯟꯕꯤꯕꯒꯤ ꯃꯄꯨꯅ ꯕ꯭ꯔꯗꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯄꯨ ꯀꯣꯟꯁꯤꯟꯕꯤꯕ ꯑꯣꯏꯁꯅꯨ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯍꯩꯊꯕꯤꯕ ꯑꯣꯏꯁꯅꯨ ꯐꯠꯇꯕꯗꯒꯤ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ ꯀꯟꯕꯤꯈ꯭ꯔꯕꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯊꯥꯖꯕꯤꯌꯨ ꯀꯔꯤꯁꯨ ꯑꯋꯥ ꯑꯅꯥ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯂꯧꯊꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯐꯝꯗ ꯅꯤꯖꯔꯤ ꯑꯣꯖꯥ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯔꯦꯟꯁꯣꯐꯤ ꯍꯣꯔꯥꯝꯀꯣ ꯑꯣꯖꯥ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤꯗꯃꯛꯇ ꯄ꯭ꯔꯦ ꯇꯧꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯟꯕꯤꯕꯒꯤ ꯃꯄꯨꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯕ ꯑꯍꯤꯡꯕ ꯏꯁꯣꯔꯅ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯏꯄꯥ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ ꯁꯤꯁꯇꯔ ꯑꯣꯖꯥ ꯏꯃꯥ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯁꯣꯔꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯕꯦꯆꯥ ꯄꯨꯈ꯭ꯔꯝꯕꯝ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯃꯃꯜ ꯌꯥꯝꯂꯕ ꯑꯗꯣꯝꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯇꯨꯅ ꯏꯄꯥꯒꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕꯤꯕ ꯄ꯭ꯔꯦꯌꯔ ꯇꯧꯃꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯒꯤꯗꯃꯛꯇꯗꯤ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯅꯤ ꯍꯥꯏꯅ ꯑꯩ ꯈꯟꯖꯕꯅꯤꯀꯣ ꯑꯗꯨꯅ ꯍꯦꯟꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯀꯥꯎꯕꯤꯒꯅꯨ ꯑꯩꯅ ꯈꯟꯖꯔꯤꯕ ꯑꯁꯥ ꯃꯤ 100 ꯌꯨꯝ 100 ꯂꯥꯏꯔꯕ ꯌꯨꯝꯗ ꯕ꯭ꯂꯥꯡꯀꯦꯠ ꯌꯦꯟꯖꯕꯁꯦ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯤ 100 ꯊꯣꯛꯄꯤꯔꯒꯗꯤ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯃꯌꯥꯝ ꯕ꯭ꯂꯥꯡꯀꯦꯠ ꯑꯃꯗ ꯂꯨꯄꯥ 1,100 ꯍꯥꯏ 1,000 ꯌꯥꯅꯕꯅꯤ ꯑꯗꯣ ꯃꯤ 100 ꯂꯨꯄꯥ 1,000 ꯄꯨꯊꯣꯔꯛꯄ ꯇꯥꯔꯒꯗꯤ ꯂꯥꯏꯔꯕ ꯌꯨꯝ 100ꯗ ꯑꯏꯪꯕꯁꯦ ꯁꯣꯏꯗꯅ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝꯁꯦ ꯀꯣꯛꯍꯟꯒꯅꯤ ꯀꯣ ꯏꯪꯕꯁꯦ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯈꯪꯉꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯠꯄ ꯉꯝꯕ ꯄꯤꯕ ꯉꯝꯕꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯅꯤ ꯃꯌꯥꯝ ꯍꯟꯊꯒꯗꯧꯕ ꯅꯠꯇꯦ ꯊꯋꯥꯏꯗ ꯍꯛꯆꯥꯡꯗ ꯄꯥꯡꯒꯜꯗ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯀꯗꯧꯕꯅꯤ ꯃꯌꯥꯝ ꯑꯩ ꯌꯦꯡꯕꯤꯌꯨ ꯏꯄꯥꯒꯤ ꯊꯧꯒꯜ ꯃꯇꯦꯡ ꯂꯩꯇꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯖꯩ ꯃꯔꯝꯗꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯁꯤ ꯍꯥꯏꯅꯕ ꯃꯤ ꯂꯩꯇꯦ
ꯀꯅꯥꯗ ꯍꯥꯏꯔꯨꯅꯤ ꯃꯌꯥꯝ ꯄꯩꯁꯥꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯅꯨꯄꯤ ꯏꯆꯥꯁꯤꯡ ꯇꯧꯔꯒ ꯌꯥꯝ ꯋꯥꯅ ꯑꯗꯨꯝ ꯇꯧꯔꯛꯄꯗꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯀꯌꯥꯅ ꯏꯁꯣꯔꯅ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯉꯛꯄꯗꯒꯤ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯦ ꯑꯗꯨꯝ ꯍꯧꯔꯦ ꯏꯁꯣꯔꯅ dukaan phamalle mayam fast food ki dukaan macha ama phamjarame adudagidi grocery ki dukaan ama phamalle ok ama loibagi leibagi paisa leiramde mayam isorgi thojaldagi ok manga taruk sumasu lohenbire dadi water supply gi thabak amasu isorna pinabire ahan badane khoina isorgi ningthau lebak amasung ibungo mahaki dharma chenba du thiu aduga pot pomnamak na khoida hapchin bigani hebase egi famda hapchin bigani adomgi mafamda su hapchin boisano mayam khoi ipagi achumba do phongdok minasi maramdi christian kauba kayana ipagi achumba takthokpagi mahutta yesu kristana haidabana ahaiba saduna laikre ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯎꯊꯣꯛꯃꯤꯟꯅꯁꯤ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯗ ꯂꯥꯛꯄꯤꯔꯤꯕ ꯌꯥꯎꯕꯤꯔꯤꯕ ꯇꯥꯕꯤꯒꯗꯧꯔꯤꯕ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯕꯁꯤ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯍꯥꯏꯖꯅꯤꯡꯗꯦꯀꯣ ꯃꯌꯥꯝ ꯅꯤꯡꯁꯤꯡꯕꯤꯌꯨ ꯀꯥꯎꯕꯤꯒꯅꯨ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 15 ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯁꯨ ꯁꯥꯔ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ BSFꯀꯤ DIG ꯁꯥꯔ ꯑꯃꯁꯨ ꯑꯩꯅ ꯏꯟꯚꯥꯏꯠ ꯇꯧꯖꯕꯅꯤ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯟꯆꯥꯌꯠ ꯄ꯭ꯔꯙꯥꯟ ꯃꯤ ꯈꯔ ꯑꯩꯅ ꯀꯧꯖꯒꯗꯧꯔꯤ ꯑꯗꯨꯒ ꯃꯈꯣꯏꯗ ꯑꯣꯏꯅ ꯃꯈꯣꯏꯁꯨ ꯌꯥꯎꯔꯒ ꯂꯨꯛꯂꯦꯟ ꯑꯃꯁꯨ ꯊꯧꯔꯥꯡ ꯇꯧꯖꯒꯦ ꯃꯌꯥꯝ ꯀꯣ ꯆꯥꯛ ꯑꯃ ꯍꯤꯟꯖꯥꯡ ꯉꯥ ꯑꯃꯒ ꯖꯦꯟ ꯑꯃꯒ ꯇꯧꯔꯒ ꯃꯐꯝꯁꯨ ꯁꯦꯝꯖꯔꯤ ꯃꯌꯥꯝ ꯇꯧꯔꯒ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯨ ꯐꯣꯡꯗꯣꯛꯆꯔꯒ ꯕ꯭ꯂꯥꯡꯀꯦꯠ ꯌꯦꯟꯖꯔꯒ ꯏꯄꯥꯒꯤ ꯕꯥꯏꯕꯜ ꯑꯃꯃꯝꯁꯨ ꯌꯦꯟꯒꯦ ꯍꯥꯏꯅ ꯈꯟꯖꯕꯅꯤ ꯀꯣ ꯃꯌꯥꯝ ꯑꯁꯤꯗ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯨ ꯁꯣꯏꯗꯅ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯑꯣꯖꯥ ꯑꯩꯒꯤ ꯐꯦꯃꯤꯂꯤꯒꯤꯗꯃꯛꯇꯁꯨ ꯄ꯭ꯔꯦꯌꯔꯗ ꯌꯥꯎꯕꯤꯌꯨ ꯁꯂꯥꯝ ꯕꯁꯟꯇ ꯑꯣꯖꯥ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯐꯠꯇꯕꯗꯒꯤ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ ꯑꯥꯃꯦꯟ ꯏꯁꯣꯔꯅ ꯕ꯭ꯂꯦꯁꯤꯡ ꯄꯤꯕꯤꯕ ꯑꯣꯏꯔꯁꯅꯨ ꯑꯥꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯗꯔ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒ ꯃꯦꯝꯆꯥ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯂꯦꯂꯨꯌꯥ ꯑꯥꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯀꯃꯦꯟ ꯇꯧꯕꯤꯔꯛꯈ꯭ꯔꯕ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯍꯦꯟꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗꯒꯤ ꯑꯅꯥ ꯑꯌꯦꯛ ꯄꯨꯝꯅꯃꯛ ꯀꯣꯛꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯇꯥꯕ꯭ꯔꯥ ꯏꯁꯣꯔꯒꯤ ꯁꯪꯂꯦꯟ ꯑꯁꯦ ꯊꯣꯡ ꯊꯤꯡꯈ꯭ꯔꯕ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯝꯗꯥꯏꯁꯤꯗꯀꯣ ꯏꯄꯥ ꯏꯁꯣꯔꯒꯤ ꯁꯪꯂꯦꯟꯗ ꯆꯪꯉꯒ ꯑꯃꯨꯛꯇꯪ ꯄ꯭ꯔꯦꯌꯔ ꯇꯧꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔꯒꯤ ꯁꯪꯂꯦꯟꯗ ꯑꯃꯨꯛꯇꯪ ꯆꯪꯖꯒꯦꯀꯣ ꯑꯝꯇ ꯍꯥꯡꯗꯣꯛꯎꯕ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯖꯔꯛꯄꯅꯤꯀꯣ ꯂꯥꯏꯚ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯏꯄꯥ ꯏꯁꯣꯔꯒꯤ ꯀ꯭ꯔꯣꯁꯁꯦ ꯎꯍꯟꯖꯔꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯣꯝꯅ ꯏꯆꯥ ꯐꯪꯗꯕꯒꯤ ꯑꯅꯥꯕꯒꯤ ꯑꯦꯛꯖꯥꯝꯒꯤ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯏꯄꯥ ꯏꯁꯣꯔꯒꯤ ꯑꯍꯤꯡꯕ ꯏꯁꯣꯔꯅ ꯁꯦꯝꯍꯟꯕꯤꯕ ꯃꯌꯥꯝ ꯃꯦꯔꯤꯀꯜꯅ ꯑꯣꯏꯍꯟꯕꯤꯕ ꯁꯪꯂꯦꯟꯅꯤꯁꯦ ꯏꯄꯥ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯣꯏꯍꯟꯕꯤꯕ ꯁꯪꯂꯦꯟꯅꯤ ꯃꯌꯥꯝꯁꯦ ꯏꯆꯝ ꯆꯝꯕ ꯁꯪꯂꯦꯟ ꯅꯠꯇꯦ ꯁꯥꯟꯅꯕꯒꯤ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯖꯔꯝꯗꯦ ꯑꯗꯨꯕꯨ ꯏꯄꯥꯅ ꯃꯦꯔꯤꯀꯜ ꯇꯧꯗꯨꯅ ꯑꯣꯏꯍꯟꯕꯤꯕ ꯁꯪꯂꯦꯟꯅꯤ ꯃꯌꯥꯝ ꯃꯁꯤꯗ ꯊꯥꯖꯗꯕ ꯏꯁꯣꯔ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯌꯥꯝꯅ ꯂꯥꯛꯑꯒ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯇꯧꯖꯕ ꯐꯔꯦ ꯍꯥꯏꯅ ꯍꯥꯏꯖꯕ ꯏꯄꯥꯒꯤ ꯊꯋꯥꯏꯅ ꯈꯟꯖꯕ ꯀ꯭ꯔꯣꯁꯅꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩ ꯑꯗꯣꯝꯒꯤ ꯅꯤꯅꯤꯡꯕ ꯄ꯭ꯔꯦꯌꯔ ꯑꯗꯣ ꯑꯗꯣꯝꯅ ꯅꯤꯕꯤꯔꯣ ꯃꯌꯥꯝ ꯀꯟꯕꯤꯕꯒꯤ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯗ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯀꯅꯥꯒꯨꯝꯕꯒꯤ ꯑꯋꯥꯠꯄ ꯑꯄꯥꯕ ꯂꯩꯇꯕ ꯂꯥꯏꯔꯕ ꯃꯌꯥꯝ ꯑꯅꯥꯕ ꯌꯦꯛꯄ ꯄꯨꯝꯅꯃꯛꯇꯣ ꯏꯄꯥꯒꯤ ꯅꯤꯡꯊꯤꯖꯔꯕ ꯏꯄꯥꯒꯤ ꯀ꯭ꯔꯣꯁ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯁꯥꯗꯒꯤ ꯊꯣꯛꯈꯤꯕ ꯑꯣꯏꯁꯅꯨ ꯃꯆꯥ ꯃꯁꯨ ꯐꯪꯖꯗꯕ ꯏꯄꯥ ꯏꯁꯣꯔ ꯏꯄꯥꯅ ꯅꯨꯡꯁꯤꯕ ꯃꯆꯥꯅꯨꯄꯥ ꯃꯆꯥꯅꯨꯄꯤꯁꯤꯡ ꯄꯤꯅꯕꯤꯌꯨ ꯑꯅꯥꯕ ꯂꯩꯔꯤꯕ ꯑꯅꯥꯕ ꯀꯣꯛꯍꯟꯕꯤꯌꯨ ꯏꯄꯥ ꯄꯩꯁꯥ ꯂꯨꯄꯥꯒꯤ ꯂꯥꯡꯇꯛꯅꯕ ꯂꯩꯔꯤꯕ ꯏꯄꯥꯗ ꯀꯔꯤꯁꯨ ꯅꯠꯇꯦ ꯏꯄꯥꯅ ꯂꯧꯊꯣꯛꯄꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯈꯠꯅꯕ ꯁꯥꯎꯅꯕ ꯃꯇꯩ ꯃꯅꯥꯎꯒꯤ ꯃꯔꯛꯇ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯔꯝꯗꯕ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯇꯩ ꯃꯅꯥꯎꯁꯦ ꯈꯠꯅꯅꯕꯒꯤ ꯁꯥꯎꯅꯅꯕꯒꯤ ꯈꯥꯏꯅꯅꯕꯒꯤ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯈꯪꯕ ꯑꯣꯏꯁꯅꯨ ꯑꯩꯒꯤ ꯅꯨꯄꯤ ꯂꯩ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯂꯩ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯈꯪꯉꯛꯄ ꯑꯣꯏꯁꯅꯨ ꯏꯄꯥꯒꯤ ꯅꯨꯡꯁꯤ ꯊꯧꯖꯥꯜꯅ ꯂꯥꯏꯚ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯄꯨꯟꯁꯤꯗ ꯃꯔꯥꯡ ꯀꯥꯏꯕ ꯊꯧꯖꯥꯜ ꯃꯔꯥꯡ ꯀꯥꯏꯕ ꯕ꯭ꯂꯦꯁꯤꯡꯅ ꯍꯩꯊꯕꯤꯔꯣ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯀꯤ ꯅꯆꯥꯁꯤꯡ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯅꯆꯥꯅ ꯈꯟꯖꯔꯤꯕ ꯏꯄꯥꯒꯤ ꯁꯦꯡꯊꯣꯏꯔꯕ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯅꯨꯃꯤꯠꯇ ꯏꯄꯥ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯕ꯭ꯂꯥꯡꯀꯦꯠ ꯌꯦꯟꯖꯕ ꯆꯥꯝꯃ ꯌꯦꯟꯖꯒꯦ ꯍꯥꯏꯕꯁꯦ ꯏꯄꯥꯅ ꯉꯝꯍꯟꯕꯤꯌꯨꯀꯣ ꯄ꯭ꯔꯚꯨ ꯅꯆꯥꯒꯤ ꯈꯨꯠꯇꯗꯤ ꯑꯗꯨꯒꯨꯝꯅ ꯄꯩꯁꯥ ꯂꯩꯖꯗꯦ ꯏꯄꯥ
ꯑꯗꯨꯕꯨ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯤꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯀꯌꯥꯅ ꯏꯄꯥꯅ ꯁꯣꯛꯄꯤꯗꯨꯅ ꯍꯦꯟꯅ ꯍꯦꯟꯅ ꯏꯄꯥꯒꯤ ꯑꯆꯨꯝꯕ ꯈꯪꯕ ꯑꯣꯏꯔꯁꯅꯨ ꯑꯥꯃꯦꯟ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯍꯦꯟꯅ ꯍꯦꯟꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯔꯁꯅꯨ ꯃꯌꯥꯝ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯒꯅꯤ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯅꯥꯗ ꯌꯦꯛꯇꯕ ꯐꯠꯇꯕꯗꯒꯤ ꯀꯟꯕꯤꯕ ꯑꯣꯏꯒꯅꯤ ꯃꯌꯥꯝꯁꯤꯗ ꯑꯩꯅ ꯏꯄꯥ ꯏꯁꯣꯔꯒꯤ ꯍꯦꯛ ꯆꯪꯐꯝꯁꯤꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯟꯕꯤꯌꯨ ꯃꯄꯨꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯊꯦꯠꯆꯕꯅꯤ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯌꯨ ꯅꯣꯡꯃ ꯇꯟꯖꯥ ꯆꯥꯕ ꯃꯇꯝꯗ ꯏꯄꯥꯒꯤ ꯊꯧꯒꯜ ꯏꯄꯥꯒꯤ ꯁꯪꯂꯦꯟ ꯑꯁꯤꯗ ꯄꯨꯟꯅ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣꯝꯗ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯣꯏꯒꯅꯤ ꯃꯌꯥꯝ ꯑꯗꯣꯝꯒꯤ ꯑꯅꯥ ꯑꯌꯦꯛ ꯀꯣꯛꯆꯕ ꯑꯣꯏꯔꯒꯅꯤ ꯉꯁꯤꯗꯒꯤ ꯊꯥꯖꯕꯤꯌꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯗꯣꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯀꯥꯎꯕꯤꯒꯅꯨ ꯃꯍꯥꯛ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯣꯝ ꯑꯃꯁꯨꯡ ꯑꯩꯕꯨ ꯁꯔꯒꯗ ꯄꯨꯕꯤꯕ ꯂꯥꯛꯄꯅꯤ ꯍꯤꯡꯍꯟꯕꯤꯕ ꯂꯥꯛꯄꯅꯤ ꯑꯗꯣꯝꯒ ꯂꯣꯏꯅꯔꯤ ꯀꯥꯎꯕꯤꯒꯅꯨ ꯃꯍꯥꯛ ꯏꯃꯥꯅꯨꯑꯦꯜꯅꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯗꯕ ꯏꯁꯣꯔꯅꯤ ꯑꯐꯕ ꯌꯥꯎꯁꯦꯟꯕꯅꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯑꯗꯣꯝꯒꯤ ꯅꯨꯡꯗ ꯂꯩ ꯍꯥꯏꯕ ꯀꯥꯎꯕꯤꯒꯅꯨ ꯊꯥꯒꯠꯆꯔꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯑꯦꯟꯖꯦꯜ ꯃꯌꯥꯝ ꯏꯆꯥꯅꯨꯄꯤꯁꯦ ꯁꯥꯟꯅ ꯂꯩꯔꯝꯃꯤ ꯃꯌꯥꯝꯗ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯈ꯭ꯔꯁꯦ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯑꯃꯦꯟ ꯑꯃꯦꯟ ꯍꯥꯂꯦꯂꯨꯌꯥ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ